Hello everyone, good evening, Assalamu alaikum. Mayam live sing si de ni thoni horen pung khara thenga ga su ai torgani ko horen di kai gumba khara sai na ba de nungai na da bai naw sing marakta yam nungai na da ba ma leire aduga sigi topic si da na ina thamjaningi si horen gi live pung 3 makai gi di khara ai koi gi ke do sing naw sing blogger makhoi gi wari sanani aduna ai sili naw sing aina haijening badi ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯄꯥ ꯃꯃꯥ ꯆꯩꯕ ꯈꯣꯠꯄꯁꯤ ꯇꯧꯗꯕ ꯐꯩꯀꯣ ꯅꯝꯕꯔ 1ꯗ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯁꯣꯏꯔꯒ ꯑꯩ ꯏꯄꯥ ꯏꯃꯥꯗꯣ ꯇꯥꯏꯅꯕꯁꯤ ꯃꯗꯨ ꯄꯥꯞꯇꯣ ꯑꯩꯈꯣꯏ ꯂꯪꯁꯟꯒꯅꯤꯀꯣ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯕ ꯃꯇꯝꯗ ꯕ꯭ꯂꯣꯒꯔ ꯑꯣꯏꯔꯒꯁꯨ ꯐꯥꯒꯤ ꯌꯨꯒꯥꯏ ꯇꯧꯅꯕꯗ ꯃꯄꯥ ꯃꯃꯥ ꯄꯟꯒꯅꯣ ꯑꯂꯤꯃꯨꯜ ꯃꯥ ꯄꯟꯒꯅꯣ ꯑꯃꯒꯤ ꯅꯠꯇꯅ ꯃꯁꯤ ꯑꯍꯥꯟꯕꯗ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯂꯤꯝ ꯍꯥꯏꯕꯁꯤ ꯑꯂꯝ ꯑꯃꯅꯤ ꯑꯂꯤꯝꯁꯤ ꯀꯩꯗꯧꯅꯨꯡꯗ ꯇꯁ ꯇꯧꯕ ꯌꯥꯗꯦ ꯑꯂꯤꯝꯁꯤꯡꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯀꯔꯝ ꯀꯊꯥꯏꯅ ꯅꯍꯥꯟꯁꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯃꯃꯤꯡ ꯄꯜꯂꯔꯣꯏ ꯃꯍꯥꯛꯅ ꯍꯥꯐꯤꯁꯇ ꯆꯩꯕꯒꯤ ꯑꯩ ꯊꯤꯅ ꯉꯥꯡꯈꯤꯀꯣ ꯑꯗꯨꯅ ꯑꯂꯤꯝꯁꯤꯡꯗꯗꯤ ꯑꯩꯈꯣꯏ ꯌꯥꯎꯁꯟꯕꯤꯔꯛꯀꯅꯣ ꯃꯌꯥꯝ ꯆꯥꯅꯔꯕꯣ Hello, good evening, Oza. Good evening, my dear friend Mir Kamay. What are you doing now? Hi. Hi, Kato Welcome back. Birige. Ai sum phamiye nang live kaino thaba ngai re ni ngasai. Okay. Kari chak charabo. Hoi chare cha. Kari mathel za ki gene. Nidang bo. Ngasi kangsoi jai da. Oh, yam hauramani adudi. Hoi kangsoi hauzik di sabani na ko. Ozai di charabo. Sare. No. Kem tel chare ge. Mathel si sansa chai ngasi su. Oh, phai. Kari sing da kamay tawri sing siya nungairibra. Nungai hai tare ko. Hauzik ge se. Okay. Nong chu bro. Nong chu bro Merina. Nong su de no hauzik kan no ngasi di nong sa kan Hare Nam Net Hare Sadale. net net to khara nungai taw male chappa male. Net to khara Sude nungai. Net khara chappa male. Tabro. Asi nupi kadai de no Merina hare I MB Zubairna nangi lai Nung phumdam ta Sagan na hai ko. sabring si Nangi lai phumdam ta hai ko Merina nangi lai phum si kadai de gi no hare I. Merina nangi tu sing da male. Mark si ko gi Sandel side ta gi ni chili now sing. Ai friend ni ayo matam pum nam to support to bi bani. Kasi Ai no pa sing. mahal ko sa ay gina Nangi dani ma'am aigi sengbra aigi di sengbra amtan comment haibiyo magira aigi ra sengdri amtan haibiyo nangi gra ke do mal network to kitang wifi ra kino samira kandre nangi ko ne kasi pa mahal nang ahad meji nungai ra me nangi network to jikidi kandra hallaga sango me ina nangi do nungai tre network to mayam kaino sengabo mayam magi do network to koi friend do gi network to nungai tabo male mayam sana rabo kai to nari ge si yung biri bisili na sing comment lam to pero la ji puzan seng ibra do clear oi bro oi da bram tang hai biro bro gi sengi okay gi sengi re mani toina inaw chara bra merina nangi do ke do bio net to kra ai palake muka
Mirina nang no ina toro nang no ina request toro friend kay request toro nupi si di rijusane o magi du sing do ibrena ne lwa chinu ay ramro sandial site tagini ko ma do ma se mirina ko bani mir ko bani maming aduna isri now sing mirina nang du join toro do ay kido do ay marak talo khala ko nang request toro kanda number 1 da ima ipa haida simit noi balai ni hainari bani kana kana gumna di Allah gi hek mathang da lerisi ima ipa ni ima ipa bu kana gumba amagi ima ipa bu sairaba madugi do tasengna na aigi ima ipa da saibaga sab mana ni hairibni ko anduna kidong ima ipa sairo isi aduga ali mulmada kana kana gumna soi gi dai ngangraga mathang mathang react tawdana mathang mathang video thadokna madu tawrido guna sandoi ni ko soi gradi soi gre aduga pangal samaj tare islam haibasida ai gi sida to bato pusu yobiri Allah natabda khoi kana gumam da kok non jari kok non bayade number 1 da Allah gi elaba da nabi da khoi khoi kok non bayade sip Allah khakta da kok non gadabni assalamu alaikum adagi khoi gi sasrikan namaste ma'am hai nei ko aduga khurum basu yate khoi gi da de khoi culture da adana ai ngasi fau da su adugum hairam moi kok non jari na no lok bu utsari haibadi ai kai khumna bu utsari haibadi ai ko lon si amom dani setan koi kai dawri si adu kari gumba kana gumba na soi greba soi ri bo sakchi madu social media da launa ga no ba soi bo chi nei na ga no ba na hena santo pune ba masa da personal da kai da haina raga aina so hairi ba kana kana gumba kai dawna ba da ko mi insal mi kana gumba su leite aduna aina su mo khoi da ga dawri horen su live ta do mi engsi me am kari su lei banate soi ba si wahi wata si me am soi na bani madu adu horen su samthong na gani ai gi now sing amadi yamba sing loina ma ko du su leire yamna sumbo wafam ni kimbi aduna ikuigi leire sida okay okay mirina nang online da lero mirina nang gido mirina online da lero ai live ta sanga online da leyo aduna ikuigi Oziki matamda blogger masel na koi adum ngangna bakona ba adum phagi wai to di kai de never ever don't touch any fatherhood any motherhood amadi alim akoi musalman singi di alim ulama si tasto gon ke donda never da ado phaba na te ko pan ki be aso toba to thu na tun toba to madu ki da react to da mathang sandoga oza sari ba mi du suma sa magna hafiz sai be yauri ba alim sai be yauri ba aduna mo oza sari ba Deepak thangman ka kremai comment si Deepak nasin thi da sa piyo ai di comment paro nasin thi ba Nero to nang live si ise pangal tang natte mitei su yauri noi jati haire leiri noi na purki tang aina hajari si koi gi waro bibi ate atopa community su yauri aina si akoi yati da skoi duni aina ngangjari si kindly waro bibi ate ko madoma ai khangi ai live si loina mag yauri yati pum no mag respect ni male masida lairiba all communities ai respect tawjari salute tawjari ai kai kum na utsari ai kana gum jati ma da hanthane yeng bagi tik sunate male masida lairiba hek human haibata see we want to connect all communities all people ai pichibi da lairiba mi pung khudimak connect tawa pami amadi tinaba pami masumaina thamjage niru na ke kamendo aina nakhoi bo ignore tawa mirai du sulaite tawsu tawroi ne ba kedorungda mir nangi do ya re nang request to ro sangsal loi gi do sangsal laga site ta kari gomba ma lai ban ne nampham ma adu da sanga ge to nang online su lai tre nang na ke do do ya de hai do ngonda aduna hujiki ekoi gi naruto hai ba ya boy gadra isi boy gadra sister boy gadra mai isi ai confirm oi dre na top community so ram su yai kai gomba ina ngang ba da henjan ba yaw sungak pi gadi
ai karisu atopa community gi da ai hantaba laite ai dharma khudingmak pu respect tawi ahan ba maktada ani subada malem asida lairiba mipum khudingmak ai tinna ba loina ba pamjai mipum khudingma ai friend oi ba pamjai simen ai thamjage aduga phaidagi hena lumna lobana ai gi dharma buna hena lumna lawi nasa nasagi jati gi dharma si hana lumna lawraba adugi da sumna salaba kaidau nungda other community dam dina sagi community da lana pong thang bungam isa isagi communities isa isagi religion se masi burigat togodami isagi culture se sibungang chatkadamni madugi matamdata atopana su kutin jaloi aduga atopada su lana hainingoi masumain thamjage mayamda this person was not unable to join because technical issue nang itu technical issue lai hari amtang kedobiyo kaidu loi sendo kro net to off toro do on toro aduga naw na mukchango natadi aroi mir nang ido loina mak clean to sendo kro cleaner to thokro do sendo kro aduga loi ka thalaga flight mula mak toro on toro aduga sango yani Actually, the life I'm sang with Pomiam, I got some tension in the way down team, the life living in a getting up to my solar bunny gone. Duga, I give a Facebook account in Muslata later. Yung bibo may amsi comment ay loin pare Assalamualaikum yamba kaya tech joker dagi magini Refrizuddin magini Naruto naman ko ay tholakani ay gipong na pham na kay githoloi do no will be sure coming soida lakani hendak sulami ay 5 days later me do ay halay ko no to ay lakani ay koy bikkhaba lamne loina hingminasi nungsinasi yes maduni chumme pikhraba lamne pikhraba communities ni koi si malayamda lon maite lon bahai tare manipuri language lon base koi kaktang ni aduna koi manipur da lairiba jati pumnamak si minority ngaktane jambana india gi side te ngoragadi presel loisano maite loisano pangal loisano koi pumnamak si nungsina na hingnaba sina faida gi amtangai ba pambai oigan jotin sinam thagat sari afaba khudingmak ki loksing gadabani dharmada isagi apambani dharma kudingmaki afaba mayam yauri afabadi loina lawsinba heigadamni thank you jotin sinamna haibiraisi koigi mitai chilinaw de mairaisi yam chumme mani aduni afabadi loin lawsin gadabani thank you mir yaramani nangido mirina nang ko net se khara nungai taba aigi my dear friend heroine se moi net chinungai ti mayam player to view ko moi net nungai na ba player to view mayam na makoi lekai ji net nungai na ba me kamai oza thola de haro han okay hujikti nungai ra mani mayam loi seng nu ura bro kamen amtang pami no ya hujik yam sai hai bro no koi tu bo Mirina na koi noy na hujik yam henna di sai saram ngani da yam ka henna di saba natre saba bu cheli sini tu humang adum mak di thok mathakta su ungi pankha si 24 hour ni fan si humdra di lai ngam banate manipur di hai di nungai da akoi fan si yam phajara me ne nairam me oi di da akoi na nak sarum okay ahing di ing bro jiksa ai net tum yabra ya ahing di ing bra hoi chap chare na adu numi tare di laiba yam nungai ne okay mayam na nang kadai dagi no hangiba amtang haibi ko mayam da uzan adum hai biyo madi sandel na sandel ko mai asing ba mapam di tamengom site tagi ni aduga sandel dam de lai bani
ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯤ ꯃꯦꯔꯤꯠꯀ ꯃꯔꯤ ꯃꯔꯤ ꯃꯅ ꯂꯩꯕꯅꯤ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯐꯣꯂꯣ ꯇꯧꯕꯤꯌꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯃꯥ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅꯤ ꯌꯦꯡꯕꯅꯤ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯁꯨ ꯇꯧꯕꯤꯌꯣ ꯑꯩ ꯍꯣꯔꯦꯟ ꯀꯩꯗꯁꯨ ꯑꯩ ꯀꯦꯞꯁꯟꯗ ꯍꯥꯞꯄꯝꯒꯦ ꯃꯥꯒꯤ ꯀꯔꯤꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨꯀꯣ ꯑꯃꯅ ꯁꯞꯄꯣꯔꯠ ꯇꯧ ꯄꯥꯏꯅꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤ ꯍꯣꯏ ꯍꯣꯏ ꯀꯥꯟꯅꯕ ꯌꯥꯝꯅ ꯂꯧꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯡꯍꯟꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯑꯃꯒ ꯅꯝꯕꯔ 1ꯗ ꯍꯤꯔꯣꯗꯒꯤ ꯖꯤꯔꯣ ꯑꯣꯏꯕ ꯃꯤꯅꯠ ꯈꯔꯗ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯗꯒꯤ ꯖꯤꯔꯣꯗꯒꯤ ꯍꯤꯔꯣ ꯑꯣꯏꯕ ꯃꯤꯅꯠ ꯈꯔꯗ ꯄꯨꯡ ꯈꯔꯗ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯩꯗꯤ ꯀꯣꯏꯔꯒꯦ ꯕꯤꯛꯀꯤ ꯍꯥꯏ ꯑꯗꯨ ꯀꯣꯏꯕ ꯁꯥꯟꯕꯒꯤ ꯀꯃꯦꯟꯗꯤ ꯇꯧꯔꯛꯀꯅꯨ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯍꯪꯅꯔꯣ ꯑꯗꯨꯗꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅꯅꯤ ꯃꯤꯔꯤꯅꯥ ꯅꯪ ꯄꯥꯝꯕ ꯃꯤ ꯌꯥꯝ ꯑꯣꯖꯥ ꯌꯥꯎꯔ ꯅꯪ ꯃꯥꯜꯂꯦ ꯊꯣꯛꯀꯅꯤ ꯍꯥꯏ ꯀꯔꯝ ꯇꯧꯔꯤꯅꯣ ꯑꯩ ꯊꯣꯛꯂꯛꯑꯅꯤ ꯍꯟꯗꯛ ꯀꯔꯤꯅꯣ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯔꯤꯁꯦ ꯑꯣ ꯍꯟꯗꯛ ꯊꯦꯡꯛ ꯌꯨ ꯊꯣꯛꯂꯛꯑꯅꯤ ꯊꯣꯔꯛꯑꯗꯤ ꯍꯥꯏ ꯑꯣꯖꯥ ꯎꯅꯗꯕ ꯀꯨꯏꯔꯦ ꯃꯅꯤꯄꯨꯔꯗ ꯑꯣꯀꯦ ꯊꯣꯛꯇ꯭ꯔꯕꯒꯤ ꯎꯅꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯑꯣꯀꯦ ꯎꯅꯁꯤ ꯑꯥꯏ ꯋꯤꯜ ꯁꯤ ꯁꯤꯌꯣꯔ ꯁꯤꯗ꯭ꯔꯗꯤ ꯎꯅꯁꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯣ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯃꯤꯟꯅꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯑꯩꯈꯣꯏ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏꯗꯤ ꯍꯤꯡꯉꯦꯅ ꯆꯍꯤ ꯀꯌꯥꯝ ꯍꯤꯡꯅꯤ ꯍꯤꯡꯂꯤꯉꯩꯗ ꯅꯨꯡꯁꯤꯅ ꯍꯧꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯙꯔꯃꯅꯦꯅ ꯂꯧꯖꯩꯀꯣ ꯑꯩꯒꯤꯗꯤ ꯃꯥꯅꯦ ꯃꯥꯅꯦ ꯆꯨꯝꯃꯦ ꯑꯆꯨꯝꯕꯅꯦ ꯃꯤꯔꯤꯅꯥꯁꯤ ꯉꯁꯤꯒꯤ ꯑꯩꯗꯤ ꯂꯥꯏꯚꯁꯤ ꯏꯁꯩ ꯑꯃ ꯐꯥꯎꯕ ꯇꯧꯗꯕꯅꯤ ꯉꯁꯤꯗꯤ ꯅꯪꯅ ꯑꯐꯕ ꯏꯁꯩ ꯑꯃ ꯁꯛꯂꯝꯃꯨꯗꯅ ꯑꯩ ꯏꯁꯩ ꯌꯥꯝ ꯍꯩꯇꯕꯅꯦ ꯑꯦꯁ ꯑꯃꯈꯛꯇ ꯁꯛꯑꯣ ꯑꯃꯈꯛꯇ ꯁꯛꯑꯣ ꯆꯤꯡꯒꯤ ꯏꯆꯜ ꯑꯃꯅ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯧꯔꯝꯃꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅꯁꯨ ꯈꯪꯒꯅꯤꯗꯅ ꯑꯩ ꯏꯁꯩ ꯌꯥꯝ ꯍꯩꯇꯕꯅꯦ ꯍꯩꯇ꯭ꯔꯁꯨ ꯁꯛꯑꯣ ꯅꯪ ꯁꯤꯡꯒꯔ ꯅꯠꯇꯦ ꯈꯪꯉꯤ ꯑꯗꯨꯒ ꯁꯛꯑꯣ ꯇꯥꯁꯦꯕ ꯁꯤꯡꯒꯔꯁꯨ ꯅꯠꯇꯕꯅꯤꯅ ꯍꯦꯛꯇ ꯉꯥꯡꯊꯔꯛꯄꯗ ꯃꯤ ꯌꯥꯝꯅ ꯆꯦꯟꯊꯣꯛꯈꯤꯗ꯭ꯔꯅ ꯀꯩ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯔꯤꯅꯣ ꯀꯩ ꯏꯁꯩꯅꯣ ꯑꯐꯕ ꯐꯖꯕ ꯑꯃ ꯁꯛꯂꯛꯑꯣ ꯀꯩꯅꯣ ꯃꯦꯔꯤꯅꯥ ꯑꯥꯏ ꯂꯚ ꯌꯨ ꯕꯤꯛꯀꯤꯅ ꯍꯥꯏꯔꯛꯏ ꯑꯥꯏ ꯂꯚ ꯌꯨ ꯑꯅ ꯁꯞꯄꯣꯔꯠ ꯂꯥꯛꯆꯔꯤ ꯑꯥꯏ ꯂꯚ ꯌꯨ ꯊꯦꯡꯛ ꯌꯨ ꯑꯩꯕꯨ ꯎꯝ ꯅꯨꯡꯁꯤꯕꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯤꯜꯚ ꯃꯥꯏꯔꯣ ꯏꯪꯂꯤꯁꯁꯤ ꯈꯪꯗꯦ ꯅꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯤ ꯀꯔꯤꯅ ꯊꯦꯡꯛ ꯌꯨ ꯑꯦꯟ ꯑꯦꯝ ꯅꯨꯡꯁꯤꯕꯤꯔꯤꯗꯃꯛꯇ ꯂꯗꯥꯎꯗꯤꯅ ꯁꯛꯑꯣ ꯏꯁꯩꯗꯣ ꯃꯌꯥꯝ ꯏꯁꯩ ꯉꯥꯛ ꯇꯥꯁꯤ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯔꯛꯀꯦ ꯁꯤꯌꯣꯔ ꯁꯛꯑꯣ ꯅꯪꯅ ꯄꯥꯝꯖꯕ ꯏꯁꯩ ꯑꯃ ꯁꯛꯑꯣ ꯏꯁꯩꯁꯦ ꯁꯛꯄꯗꯤ ꯑꯩ ꯌꯥꯝ ꯍꯩꯇꯦꯕ ꯑꯗꯨꯕꯨ ꯃꯤꯇꯩꯒꯤ ꯏꯁꯩꯗꯤ ꯌꯥꯝ ꯄꯥꯝꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯣꯏꯕꯅꯤꯅꯀꯣ ꯒꯨꯗ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯤꯃꯛ ꯅꯠꯇ꯭ꯔꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯤꯅ ꯑꯩꯅ ꯃꯤꯇꯩ ꯏꯁꯩꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨ ꯃꯔꯛꯇ ꯌꯨꯝꯗꯗꯤ ꯕꯥꯠꯔꯨꯝ ꯁꯤꯡꯒꯔ ꯑꯣꯏꯅꯗꯤ ꯌꯥꯝ ꯁꯛꯑꯦ ꯑꯣꯀꯦ ꯁꯛꯑꯣ ꯑꯗꯨ ꯁꯛꯑꯣ ꯌꯨꯝ ꯁꯛꯑꯕꯅꯤꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯨꯝ ꯀꯩꯅꯣ ꯃꯌꯥꯝ ꯄꯨꯟꯕꯗꯗꯤ ꯑꯝꯐꯥꯎ ꯁꯛꯇꯔꯤ ꯑꯗꯨꯅ ꯑꯣꯀꯦ ꯇꯦꯟꯅ ꯉꯥꯡꯊꯔꯛꯑꯒꯦꯕꯀꯣ ꯉꯥꯡꯉꯣ ꯕꯣꯂꯨꯝ ꯈꯤꯇꯪ ꯗꯥꯎꯟ ꯑꯣꯏꯔꯝꯃꯣ ꯀꯟꯃꯜꯂꯦ ꯅꯣꯏ ꯍꯤꯅꯥꯛꯇ ꯒꯦꯝ ꯁꯥꯟꯅꯕ ꯂꯩꯕ ꯀꯩꯅꯣꯒꯤ ꯏꯁꯩ ꯁꯛꯀꯦ ꯇꯦꯟꯅ ꯃꯌꯥꯝ ꯌꯥꯔꯕꯣ ꯌꯥꯔꯦ ꯁꯛꯑꯣ ꯌꯥꯔꯦ ꯃꯌꯥꯝ ꯉꯥꯏ ꯂꯩꯔꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯕꯁꯟꯇ ꯍꯥꯏꯗꯣꯛꯂꯛꯂ ꯃꯥꯜꯂꯦ ꯌꯥꯕ꯭ꯔꯥ ꯏꯀꯥꯏꯖꯩꯗ ꯅꯪ ꯃꯁꯛꯇꯨ ꯎꯗ꯭ꯔꯦꯌꯦ ꯆꯤꯝꯕꯥꯜ ꯈꯛꯇ ꯎꯔꯦꯌꯦ ꯃꯁꯛꯇꯨ ꯈꯤꯇꯪ ꯃꯣꯕꯥꯏꯜꯗꯣ ꯂꯥꯞꯊꯣꯛꯑꯣ ꯑꯣ ꯎꯕ꯭ꯔꯥ ꯃꯣꯕꯥꯏꯜꯗꯣ ꯂꯥꯞꯊꯣꯛꯑꯣ ꯈꯤꯇꯪ ꯂꯧꯊꯣꯛꯀꯦ ꯃꯌꯥꯝ ꯌꯦꯡꯉꯨ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯌꯥꯔꯕꯣ ꯁꯤꯁꯇꯔꯁꯤ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯈꯔ ꯂꯥꯞꯅ ꯊꯝꯃꯣꯏ ꯅꯪ ꯈꯔ ꯂꯥꯞꯅ ꯎꯔꯕꯣ ꯊꯝꯃꯣ ꯈꯔ ꯂꯥꯞꯅ ꯊꯝꯃꯣꯏꯌꯦ ꯈꯔ ꯂꯥꯞꯅ ꯁꯣꯝꯗ ꯊꯝꯒꯦ
ꯊꯨꯝꯅ ꯈꯔ ꯐꯕ ꯃꯥꯜꯂꯦ ꯈꯔ ꯊꯥꯛꯔꯕ Ma'am, urabra amtang haibiro. Khá thao khá ủ đấy số Nangsu ubra. khá thao khá ủ bra chấp rai nhiệt ya bra Ya ini ti ya ba do. Oh, ure. Yare yare adu chang da yare. Ura me hujik itu na. Oh, adu maina ho adu main tham adu ga. Ho adu maina. Light manga lom do solo. ha Uye ba. Ma'am ubro. Yare. Nang le do same da le ro. Question do. Sao yare sao ho. ngang rồi đi mi tay luôn đi phát dân na sai đi sum sai sắc rồi hết wording đó cao ấy đuôi nhé So. cái là sắc thì có sang đi sang rồi mà thằng đó ra sắc cái đầu này As loire. ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯕꯁꯟꯇ ꯍꯥꯏꯗꯣꯛꯂꯛꯂꯃꯥꯜꯂꯦ ꯏꯀꯥꯏꯖꯩꯌꯦꯗ ꯁꯛꯑꯔꯣꯏꯒꯦꯗ ꯉꯁꯤ ꯑꯍꯥꯟꯕꯒꯤꯅ ꯏꯀꯥꯏꯖꯩ ꯌꯥꯝꯅ Yaida kesu kaide da. ꯌꯥꯝ ꯏꯀꯥꯏꯖꯩꯌꯦꯗ ꯑꯩꯈꯣꯏꯗꯤ ꯏꯁꯩ ꯁꯛꯄ ꯌꯥꯗꯦ ꯑꯗꯨꯅ ꯏꯁꯩ ꯁꯨꯝ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯇꯧꯕꯁꯨ ꯃꯊꯪ ꯂꯥꯏꯚꯇ ꯇꯉꯥꯏꯐꯗꯅ ꯁꯨꯝ ꯐꯖꯅ ꯅꯈꯣꯏꯒꯤꯗꯤ ꯁꯛꯀꯦ ꯌꯥꯏꯗꯅ ꯉꯁꯤꯁꯦ ꯑꯣꯀꯦ ꯑꯍꯥꯟꯕꯒꯤꯔ ꯈꯔ ꯄꯥꯈꯠꯂꯦ ꯃꯊꯪꯗ ꯚ꯭ꯌꯨꯋꯔ ꯃꯌꯥꯝ ꯐꯖꯅ ꯑꯩ ꯁꯛꯄꯤꯅꯕ ꯍꯣꯠꯅꯖꯒꯦ ꯑꯣꯖꯥꯒꯤ ꯂꯥꯏꯚ ꯆꯪꯕꯗ ꯏꯆꯜꯗ ꯑꯃꯠꯇꯒ ꯍꯥꯏꯒꯦ ꯍꯧꯖꯤꯛ ꯅꯈꯣꯏ ꯅꯥꯒꯥꯅꯤꯀꯣ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯨ ꯄꯥꯡꯒꯟꯅꯤ ꯑꯗꯣ ꯂꯥꯟꯁꯤꯒꯤꯗ ꯅꯥꯒꯥꯁꯨ ꯑꯋꯥꯕꯗꯤ ꯐꯥꯎꯕ꯭ꯔꯥ ꯑꯦꯁ ꯑꯦ ꯅꯥꯒꯥꯒꯤ ꯁꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯍꯣꯏ ꯌꯥꯝ ꯊꯤꯅ ꯋꯥꯕ ꯋꯥꯈꯜ ꯂꯣꯏꯅꯃꯛ ꯋꯥꯈꯜ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜꯗꯤ ꯂꯣꯏꯅꯃꯛ ꯃꯣꯏꯅ ꯑꯃꯈꯣꯏ ꯋꯥꯕꯒꯨꯝꯅ ꯑꯩꯈꯣꯏ ꯃꯤꯇꯩ ꯈꯣꯏ ꯋꯥꯕ ꯑꯃꯈꯣꯏ ꯋꯥꯕꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒꯤ ꯑꯋꯥꯕꯗꯨ ꯁꯔꯨꯛ ꯆꯞ ꯃꯥꯟꯅꯅ ꯋꯥꯃꯤꯟꯅꯩꯗ ꯃꯣꯏꯅ ꯋꯥꯔꯦ ꯍꯥꯏꯕꯗꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯖꯥ ꯑꯣꯜ ꯀꯝꯃꯨꯅꯤꯇꯤꯁ ꯂꯣꯏꯅꯃꯛ ꯋꯥꯃꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯦꯕ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯄꯨꯟꯅ ꯂꯣꯏꯅ ꯋꯥꯃꯤꯟꯅꯩ ꯋꯥꯡꯃꯌꯨꯝ ꯋꯥꯍꯤꯗ ꯍꯤꯔꯣꯏꯟ ꯃꯥꯜꯂꯤ ꯁꯤꯁꯇꯔ ꯁꯤꯁꯦꯌꯦ ꯑꯣ ꯊꯦꯡꯛ ꯌꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯣꯖꯥꯒꯤ ꯂꯥꯏꯐꯁꯦ ꯅꯨꯄꯤ ꯐꯖꯕꯁꯨ ꯎꯕ ꯐꯪꯉꯤ ꯁꯤꯀꯟꯗꯔ ꯕꯥꯗꯁꯥ ꯑꯥꯎ ꯑꯗꯨꯝ ꯐꯖꯕ ꯎꯒꯅꯤ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯁꯤꯁꯨ ꯐꯖꯕꯅꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕꯅꯤ ꯔꯥꯁꯤ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯟꯁꯤꯗ ꯅꯥꯒꯥꯗꯁꯨ ꯑꯋꯥꯕ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝ ꯑꯣꯜ ꯀꯝꯃꯨꯅꯤꯇꯤꯁꯇ ꯑꯋꯥꯕ ꯐꯪꯉꯤ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕꯗꯨꯅꯤ ꯆꯤꯡꯗ ꯂꯩꯒꯦꯔꯥ ꯑꯃꯗ ꯂꯩꯒꯦꯔꯥ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯕꯗꯨꯃꯗꯤ ꯃꯌꯥꯝꯗ ꯑꯩ ꯊꯝꯖꯔꯤ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯈꯔ ꯏꯪꯊꯔꯛꯄꯒꯤ ꯑꯃꯃꯝ ꯇꯥꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯅꯣꯡꯃꯩ ꯃꯈꯣꯟ ꯇꯥꯗ꯭ꯔꯦ ꯃꯤꯁꯤ ꯃꯤꯅꯥ ꯇꯥꯗ꯭ꯔꯦ ꯁꯅꯥꯊꯣꯏ ꯕ꯭ꯂꯣꯛ ꯍꯥꯏ ꯕ꯭ꯔꯣ ꯍꯜꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯗ ꯑꯩ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯝ ꯌꯦꯡꯕ꯭ꯔꯥ ꯅꯪ ꯌꯦꯡꯕ ꯃꯥꯜꯂꯦ ꯑꯗꯨꯝ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯗꯨꯝ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯔꯛꯑꯦ ꯇꯥꯕ꯭ꯔꯥ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯌꯦ ꯕ꯭ꯔꯣ ꯑꯩ ꯂꯥꯛꯀꯦ ꯁꯅꯥꯊꯣꯏ ꯂꯥꯛꯑꯣ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯣ ꯑꯩ ꯍꯥꯄꯛꯀꯦ ꯃꯤꯔ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯅꯪ ꯑꯌꯥꯝꯕ ꯑꯗꯨꯝ ꯌꯦꯡꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯑꯩꯗꯤ ꯀꯝꯃꯨꯅꯤꯇꯤꯁ ꯈꯨꯗꯤꯡꯃꯛꯀꯤ ꯉꯥꯡꯉꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯥ ꯅꯣꯏꯗ ꯆꯤꯡꯒꯤ ꯃꯤꯁꯤꯡꯗꯁꯨ
ꯑꯆꯨꯝꯕ ꯉꯥꯡꯕꯅꯤꯅ ꯀꯔꯤ ꯑꯆꯨꯝꯕ ꯈꯛ ꯃꯌꯥꯝ ꯉꯥꯡꯕꯅꯤꯅ ꯑꯣꯖꯥꯕꯨꯗꯤ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯑꯩꯗꯤ ꯌꯥꯝ ꯊꯥꯒꯩ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅ ꯑꯃꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯃꯒꯤ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯉꯥꯡꯗꯕꯅꯤ ꯑꯆꯨꯝꯕꯒꯤ ꯉꯥꯡꯕꯅꯤꯅ ꯑꯣꯖꯥꯒꯤ ꯂꯥꯏꯐꯁꯦ ꯑꯩꯅ ꯍꯦꯛꯇ ꯌꯥꯎꯕꯗ ꯑꯗꯨꯝ ꯖꯣꯏꯟꯗꯤ ꯇꯧꯕꯅꯤ ꯀꯨꯏꯔꯕꯅꯤ ꯇꯧꯔꯛꯄꯗꯣ ꯑꯗꯣ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯏ ꯑꯆꯨꯝꯕ ꯉꯥꯡꯉꯤ ꯑꯁꯨꯝ ꯌꯦꯡꯕꯗ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯣꯖꯥꯅ ꯉꯥꯡꯕ ꯑꯣꯖꯥꯅ ꯇꯧꯕ ꯃꯌꯥꯝꯁꯦ ꯀꯅꯥꯒꯨꯝꯕ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯈꯔꯅꯗꯤ ꯑꯩꯁꯤ ꯋꯥꯟ ꯁꯥꯏꯠ ꯉꯥꯡꯉꯤ ꯀꯝꯃꯨꯅꯦꯜ ꯉꯥꯡꯉꯤꯅ ꯀ ꯍꯥꯏꯕꯤꯕꯁꯨ ꯌꯥꯎꯏꯀꯣ ꯃꯋꯥꯗꯤ ꯂꯧꯗꯦ ꯑꯗꯣ ꯍꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛꯅ ꯑꯆꯨꯝꯕ ꯉꯥꯡꯉꯁꯨ ꯂꯣꯏꯅꯃꯛꯅ ꯄꯥꯝꯕ ꯅꯠꯇꯕꯅꯤꯅꯀꯣ ꯀꯅꯥꯒꯨꯝꯕꯗꯤ ꯃꯔꯛꯇ ꯀꯥꯔꯟ ꯇꯥꯔꯛꯄ ꯌꯥꯎꯕ ꯍꯥꯏꯕꯁꯦ ꯑꯗꯨ ꯂꯩꯇꯕ ꯌꯥꯗꯕ ꯄꯣꯠꯅꯦꯕ ꯂꯣꯏꯅ ꯍꯣꯏ ꯍꯣꯏ ꯅꯨꯡꯁꯤꯕ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕꯗꯤ ꯃꯁꯥꯅ ꯂꯛꯆꯕ ꯇꯥꯕꯅꯤ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯣꯏ ꯀꯣꯛꯄꯤꯕ ꯍꯧꯖꯤꯛ ꯇꯥꯕꯅꯤ ꯀꯃꯦꯟ ꯑꯃ ꯂꯥꯛꯏ ꯖꯤꯝꯄꯥꯎꯅ ꯑꯩ ꯃꯉꯣꯟꯗ ꯉꯥꯎꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯤ ꯉꯥꯎꯕꯃꯛꯇꯤ ꯅꯨꯡꯉꯥꯏꯇꯦ ꯉꯥꯎꯖꯔꯅꯨꯌꯦ ꯑꯩ ꯍꯌꯦꯡ ꯆꯠꯂꯨꯒꯦ ꯃꯅꯥꯛꯇ ꯃꯐꯝ ꯆꯞ ꯆꯥꯕ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯁꯇꯔ ꯍꯥꯏꯔꯤ ꯅꯅꯥꯛ ꯌꯧꯔꯛꯀꯦ ꯍꯥꯏꯕ ꯌꯥꯎꯔꯤ ꯂꯥ ꯋꯦꯜꯀꯝ ꯃꯥꯏ ꯐꯣꯂꯣ ꯇꯧꯁꯜꯂꯣ ꯃꯥꯏ ꯑꯦꯀꯥꯎꯟꯗꯣ ꯐꯣꯂꯣ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯃꯦꯁꯦꯟꯖꯔꯁꯨ ꯄꯥꯏꯕꯅꯤ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯌꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗꯁꯨ ꯐ꯭ꯔꯦꯟ ꯑꯣꯏꯌꯣ ꯑꯗꯨꯝ ꯏꯆꯜ ꯑꯃ ꯏꯆꯦ ꯑꯃꯗꯧꯅ ꯏꯌꯥꯝꯕ ꯑꯃꯗꯧꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯏꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯅꯧ ꯍꯣꯏ ꯍꯣꯏ ꯃꯥꯅꯤ ꯃꯥꯅꯤ ꯁꯅꯥꯊꯣꯏ ꯅꯪ ꯁꯪꯈ꯭ꯔꯕꯅꯤ ꯁꯅꯥꯊꯣꯏ ꯃꯅꯤꯊꯣꯏ ꯅꯪꯁꯨ ꯂꯥꯛꯑꯣ ꯌꯥꯏ ꯁꯅꯥꯊꯣꯏ ꯁꯪꯈ꯭ꯔꯕꯅꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯣ ꯃꯅꯤꯊꯣꯏ ꯑꯩ ꯀꯃꯦꯟ ꯎꯔꯦ ꯁꯝꯃꯣ ꯁꯝꯃꯣ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯗꯣ ꯂꯧꯁꯟꯈ꯭ꯔꯕꯅꯤ ꯁꯅꯥꯊꯣꯏ ꯅꯪꯒꯤꯗꯣ ꯐꯣꯂꯣ ꯇꯧꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯗ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯑꯝꯇ ꯉꯥꯟꯅ ꯌꯦꯡꯉꯣ ꯂꯧꯗ꯭ꯔꯁꯨ ꯉꯥꯎꯕꯗꯤ ꯌꯥꯏꯅ ꯍꯌꯦ ꯖꯤꯝꯄꯧꯅ ꯖꯤꯝꯄꯥꯎꯅ ꯂꯧꯗ꯭ꯔꯁꯨ ꯉꯥꯎꯕꯗꯤ ꯌꯥꯕ꯭ꯔꯥ ꯍꯌꯦ ꯁꯅꯥꯊꯣꯏ ꯅꯪꯒꯤꯗꯣ ꯌꯥꯗ꯭ꯔꯦ ꯔꯤꯀ꯭ꯋꯦꯁꯇꯣ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯍꯜꯂꯒ ꯊꯥꯒꯦꯔꯥ ꯊꯥꯔꯛꯑꯣ ꯑꯩ ꯃꯅꯤꯊꯣꯏ ꯂꯧꯈꯠꯀꯦ ꯃꯅꯤꯊꯣꯏꯒꯤ ꯑꯦꯀꯥꯎꯟꯁꯤꯁꯨ ꯋꯦꯜ ꯂꯥꯏꯐ ꯂꯣꯏꯔꯒ ꯂꯩꯅ ꯁꯞꯄꯣꯔꯠ ꯇꯧꯅꯧ ꯃꯥꯁꯤꯁꯨ ꯏꯅꯥꯎꯅꯤ ꯌꯥꯝ ꯐꯕ ꯑꯉꯥꯡꯅꯤ ꯍꯣꯏ ꯆꯥꯔꯕ ꯃꯅꯤꯊꯣꯏ ꯀꯔꯤꯗꯧꯔꯤ ꯂꯥꯛꯑꯦ ꯃꯥ ꯂꯥꯛꯑꯦ अस्सलाम वालेकुम ꯋꯥꯂꯩꯀꯨꯝ ꯁꯂꯥꯝ ꯋꯔahmatullahi wabarakatuh ꯆꯥꯔꯕꯣ ꯀꯔꯤ ꯇꯧꯔꯤ चाद्रिय गाड़ी मनुंग सुम हिप्पे ꯅꯪꯒꯤꯗꯤ ꯅꯌꯨꯝꯁꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯅꯌꯨꯝꯅꯤꯅꯦ ꯁꯥꯗ꯭ꯔꯁꯨ ꯌꯥꯔꯕꯅꯤꯅꯦ ꯑꯩꯒꯤꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ ꯍꯧꯖꯤꯛꯐꯥꯎ ꯃꯥꯗꯤ ꯀꯤꯠꯆꯟꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯕꯦꯠꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ ꯗ꯭ꯔꯥꯏꯚꯔꯅꯦꯅ ꯑꯩꯕꯨꯗꯤ ꯁꯪꯒꯥ ꯎꯔꯝꯃꯔꯣꯏ ꯈꯔ ꯃꯝꯕꯅꯤꯅ ꯍꯣꯏ ꯂꯩꯔꯤꯁꯦ ꯎꯗꯦ ꯃꯝꯕꯒꯤ ꯃꯅꯤꯊꯣꯏ ꯅꯪꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯗꯣ ꯂꯥꯁꯇ ꯑꯃꯨꯛ ꯂꯥꯛꯑ ꯂꯩꯔꯝꯃꯤꯅꯦ ꯁꯤ ꯀꯛꯊꯠꯄꯗ ꯀꯛꯈꯤꯗ꯭ꯔꯥ ꯔꯤꯀ꯭ꯋꯦꯁꯁꯦ ꯀꯠꯊꯠꯂꯣ ꯌꯥꯒꯗꯤ ꯑꯗꯣ ꯁꯅꯥꯊꯣꯏ ꯅꯪꯒꯤꯗꯣ ꯍꯜꯂꯒ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯣ ꯁꯤ ꯃꯅꯤꯊꯣꯏꯒꯤ ꯌꯥꯔꯤꯁꯤꯅꯤ ꯑꯩꯒ ꯃꯥꯒ ꯐ꯭ꯔꯦꯟ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯣꯂꯣ ꯑꯣꯏꯅꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯐꯠ ꯂꯥꯎꯅ ꯌꯥꯏ ꯃꯅꯤꯊꯣꯏ ꯎꯗ꯭ꯔꯕ ꯃꯥꯜꯂꯦ ꯎꯍꯜꯂꯛꯀꯦ ꯉꯥꯏꯈꯣ ꯃꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯃꯥꯒꯤ ꯃꯤꯔ ꯀꯥꯃꯩ ꯃꯤꯔꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯃꯤꯔꯤꯅꯥ ꯅꯪꯒꯤꯗꯣ ꯀꯃꯦꯟ ꯇꯧꯍꯜꯂꯣ ꯑꯝꯇꯪ ꯑꯗꯨꯒ ꯀꯃꯦꯟꯗꯣ ꯄꯤꯟ ꯇꯧꯔ ꯊꯝꯃꯣ ꯉꯥꯛꯇꯪ ꯀꯔꯤ ꯀꯃꯦꯟ ꯑꯃ ꯃꯤꯔ ꯅꯪꯅ ꯀꯃꯦꯟ ꯑꯃ ꯅꯪꯒꯤꯗꯨꯗ ꯏꯌꯣ ꯀꯩ ꯏꯌꯣ ꯍꯥꯏꯕꯅꯣ ꯐꯣꯂꯣ ꯃꯤ ꯄ꯭ꯂꯤꯖ ꯉꯥꯏꯈꯣ ꯑꯩ ꯇꯧꯔꯛꯑꯒꯦ ꯅꯪ ꯍꯩꯔꯣꯏ ꯃꯥꯗꯤ ꯌꯥꯝ ꯍꯩꯇꯕꯅꯤ ꯐꯣꯟꯅ ꯑꯦꯄꯜ ꯄꯥꯏꯔꯤꯕꯒ ꯐꯣꯟ ꯌꯥꯝ ꯍꯩꯗꯦ ꯑꯩꯒꯤ ꯀꯩꯅꯣꯗꯨꯔꯣ ꯑꯦꯀꯥꯎꯟ ꯃꯃꯤꯡꯗꯣ ꯅꯪꯁꯤꯗ ꯃꯤꯔ ꯂꯥꯏꯐꯁꯤꯒ ꯀꯥꯃꯩ ꯀꯣꯃꯦꯟ ꯇꯧꯍꯜꯂꯣ ꯐꯣꯂꯣ ꯃꯤ ꯑꯅ ꯃꯤꯔ ꯐꯣꯂꯣ ꯇꯧꯈ꯭ꯔꯕꯅꯦꯌꯦ ꯑꯃꯗꯤ ꯖꯤꯡꯄꯥꯎꯗꯤ ꯐꯣꯂꯣ ꯇꯧꯈ꯭ꯔꯦꯌꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯎꯔꯕꯣ ꯈꯪꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯌꯥꯝꯅ ꯐꯣꯟꯁꯦ ꯄꯥꯏꯕ ꯎꯔꯦ ꯎꯔꯦ ꯍꯩꯇꯕꯅꯤꯅ ꯑꯗꯨꯅꯦ ꯅꯪ ꯑꯍꯣꯡꯕ ꯐꯣꯟ ꯑꯃ ꯄꯥꯏꯒꯗꯕꯅꯦ ꯍꯥꯏꯕ ꯅꯪ ꯑꯇꯥꯡꯕ ꯂꯩꯁꯜꯂꯤꯗꯨ ꯀꯩꯒꯤꯅꯣꯕ ꯄꯩꯁꯥ ꯄꯥꯏꯕꯩꯔꯕ ꯅꯠꯇꯦ ꯃꯌꯥꯝ ꯄꯩꯁꯥ ꯄꯥꯏꯕ ꯈꯔ ꯈꯔ ꯍꯦꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯃꯤꯔ ꯀꯥꯃꯩꯒꯤ ꯑꯦꯀꯥꯎꯟꯗꯣ ꯐꯣꯂꯣ ꯇꯧꯁꯜꯂꯣ ꯕ꯭ꯔꯣ ꯈꯣꯏꯅ ꯅꯝꯕ ꯌꯥꯝ ꯑꯥꯏꯐꯣꯟ ꯄꯥꯏꯕꯅꯤꯅ ꯎꯔꯝꯃꯅꯤ ꯑꯩꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯅꯤꯅ ꯎꯗ꯭ꯔꯦꯅꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯐꯣꯟ ꯁꯤꯁꯇꯦꯝ ꯑꯃꯐꯥꯎ ꯎꯗꯕꯅꯦ ꯂꯥꯏꯐ ꯑꯇꯣꯞꯄꯗꯅ ꯌꯦꯡꯒꯗꯕ ꯑꯩ ꯐꯣꯟ ꯑꯃꯗ ꯌꯦꯡꯉꯤꯅꯤ ꯑꯣꯍꯣ
I'm watching to mobile to sida su yeng ito. Hello. Ah, ayun. ꯑꯗꯣ ꯀꯗꯥꯏꯅꯣ ꯃꯤꯁꯤꯡ ꯌꯧꯔꯛꯇ꯭ꯔꯤꯕꯣ ꯄꯥꯎ Misi ꯄꯤꯕ adum yengi live si aigi kari se ngasi di burning bi phana yam nore live ta atheng da su lei. Follow tawgrabani nairo bro nangna dagi thoi amita nakhoi support ki laksari yamba thank you. Thoi anita se in comment adum ui toba da su yam nusi. Pau ꯍꯣꯏ pa ꯃꯤ ba ho ꯍꯥꯏꯔꯝꯕꯅꯦ ꯁꯥ ꯉꯝꯗꯦ ꯇꯨꯝꯃꯒꯦ ha ꯍꯥꯏꯔꯝꯕ tumma ke haram be. ꯍꯣꯏ ꯊꯣꯏꯔꯝꯃꯤꯇꯥꯗꯣ ꯉꯁꯤ ꯍꯛꯆꯥꯡ ꯉꯝꯗꯦ ꯉꯟꯅ ꯇꯨꯝꯒꯅꯤꯅ ꯄꯣꯁ ꯇꯧꯔꯝꯕꯅꯦ Okay. ꯇꯨꯝꯗ꯭ꯔꯤ ꯃꯥꯜꯂꯦ tumba yadaba oiramgani hakchang ngamdabadai tumthage tawbada yadaba. Sanathoi, I love you, bhai. Thank you. Sanathoi, I love you, bhai. Harini. Mani thoi hai male mai Sanathoi tak. ꯑꯩ ꯁꯅꯥꯊꯣꯏ ꯅꯠꯇꯦ ꯕ꯭ꯔꯣ ꯑꯩ ꯃꯅꯤꯊꯣꯏꯅꯦ Manipuri. ꯃꯅꯤꯊꯣꯏ ꯗ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ Kari mathel sakiba Manithoi. ꯑꯩ ꯆꯥꯗ꯭ꯔꯤ ꯕ꯭ꯔꯣ ꯑꯩꯁꯦ ꯁꯥ ꯊꯣꯡꯖꯤꯜꯂ ꯊꯝꯃꯤꯅꯦ ꯍꯧꯖꯤꯛꯐꯥꯎ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯅ Oren messenger da kara tharo. ꯏꯃꯥꯟꯅꯕ ꯑꯃ ꯂꯥꯛꯀꯗꯕ ꯂꯩꯕ ꯑꯗꯣ ꯃꯥ ꯉꯥꯏꯔꯝꯕꯅꯤ Moijing mayom azat chak chara bro mayam. Okay, chare bro. Ado aisi live ta karida sumaina entertainment tawbasi Manithoi nanga akhoi mir sister ga amtang hange. ꯃꯌꯥꯝꯒꯤ ꯁꯣꯁꯤꯌꯦꯜꯒꯤ ꯋꯥ ꯉꯥꯡꯉꯤ ꯑꯗꯨꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤꯁꯨ ꯑꯩ ꯊꯧ ꯇꯧꯖꯔꯤ ꯁꯤꯗ ꯉꯜꯂꯕ ꯀꯔꯤ ꯑꯃꯁꯨ ꯅꯈꯣꯏ ꯃꯌꯥꯝꯒ ꯏꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯕꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯕꯦꯠ ꯀꯣꯃꯦꯟ ꯇꯧꯕꯁꯨ ꯌꯥꯎꯏꯀꯣ ꯅꯈꯣꯏꯒꯤ ꯐꯤꯜꯗ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯑꯩꯁꯨ ꯌꯨꯠꯅꯤ ꯌꯪꯅꯤ ꯆꯍꯤ ꯌꯥꯝꯗ꯭ꯔꯤꯕꯅꯤꯅ ꯁꯨꯝ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯉꯂꯛ ꯌꯥꯎꯔꯒ ꯑꯋꯥ ꯄꯣꯊꯥꯕꯁꯤ ꯀꯔꯤ ꯀꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯕ꯭ꯔꯣ ꯑꯗꯨꯒꯨꯝꯕꯗ ꯂꯥꯜꯂꯤ ꯍꯥꯏꯅ ꯈꯟꯕꯤꯔꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯌꯥꯝ ꯍꯥꯏꯕꯗꯤ ꯃꯊꯣꯡ ꯆꯥꯔꯝꯒꯗꯕ ꯃꯤ ꯃꯥꯟꯗꯦ ꯑꯣꯀꯦ ꯃꯔꯝꯗꯤ ꯑꯩꯅꯗꯤ ꯅꯦꯒꯦꯇꯤꯚ ꯈꯟꯗꯦꯕ ꯃꯈꯣꯏꯗ ꯅꯈꯣꯏ ꯑꯃꯁꯨ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜꯗ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯕꯁꯤꯡꯁꯤ ꯂꯣꯏ ꯅꯨꯡꯁꯤ ꯂꯣꯏ ꯁꯞꯄꯣꯔꯠꯅꯤ ꯂꯣꯏ ꯐꯣꯂꯣꯅꯤ ꯃꯔꯝꯗꯤ ꯑꯗꯨꯒꯤꯗ ꯑꯐꯕ ꯃꯥꯏꯀꯩꯗ ꯁꯨꯝ ꯐꯥꯒꯤ ꯌꯣꯒꯥꯏ ꯇꯧꯕ ꯊꯕꯛ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯕ ꯐ꯭ꯔꯤꯗ ꯂꯩꯔꯒ ꯇꯧꯕ ꯃꯤꯗꯨꯗꯤ ꯅꯨꯡꯁꯤꯗꯦ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯔꯒ ꯅꯊꯧ ꯑꯃ ꯇꯧꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯔꯤꯕ ꯅꯁꯥꯒꯤ ꯅꯊꯧꯗꯨꯁꯨ ꯎꯠꯊꯣꯛꯏꯕ ꯃꯤꯉꯣꯟꯗ ꯏꯀꯥꯏꯗꯕꯤꯗ ꯑꯩ ꯁꯤ ꯇꯧꯔꯤꯅ ꯍꯥꯏꯔꯤꯕ ꯁꯨꯝꯕꯁꯤꯡꯁꯤꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯨꯃꯥꯡꯃꯟ ꯇꯥꯟꯕꯁꯦ ꯁꯤꯁꯤꯡꯁꯤꯗꯤ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯕꯩ ꯋꯥꯅꯦꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯅ ꯑꯩꯁꯤ ꯕ꯭ꯂꯣꯒꯔꯒꯤ ꯇꯥꯏꯞ ꯇꯥꯔꯦ ꯍꯥꯏꯕꯁꯨ ꯌꯥꯎꯁꯜꯂꯛꯄ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯅ ꯗꯣꯟ ꯃꯥꯏꯟ ꯑꯩꯗꯤ ꯀꯔꯤꯝ ꯈꯟꯖꯟꯗꯦꯕ ꯃꯈꯣꯏꯗ ꯃꯣꯏ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯅꯨ ꯑꯗꯨꯝ ꯈꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯝ Hoy, mani mani. ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯗꯤ ꯕ꯭ꯂꯣꯒꯔꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯃꯩ ꯄꯥꯏꯕ ꯃꯤꯁꯨ ꯌꯥꯎꯔꯤꯑꯕ ꯈꯔ ꯑꯃꯅ ꯌꯥꯎꯔꯤ ꯑꯗꯣ ꯃꯃꯩ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯩ ꯄꯥꯏꯔꯤꯁꯤꯡꯁꯤꯗꯤ ꯀꯔꯤ ꯋꯥꯈꯜ ꯈꯔ ꯊꯝꯅꯤꯡꯉꯤ ꯏꯅꯥꯎꯅꯈꯣꯏ ꯅꯣꯏ ꯑꯝꯇ ꯄꯥꯏꯔꯛꯇꯦ ꯑꯗꯩ ꯖꯤꯝ ꯕ꯭ꯂꯣꯛ ꯄꯥꯏꯔꯛꯇꯦ ꯀꯤꯡ ꯆꯧꯙꯨꯔꯤ ꯄꯥꯏꯔꯛꯇꯦ ꯑꯪꯀꯜ ꯗ꯭ꯔꯥꯏꯚꯔ ꯄꯥꯏꯔꯛꯇꯦ ꯄꯥꯏꯕ ꯃꯤ ꯌꯥꯎꯔꯤꯑꯕ ꯃꯃꯩꯁꯤ ꯄꯥꯏꯕ ꯑꯩꯒꯤ ꯃꯤ ꯈꯔꯅ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯗꯒꯤ ꯄꯩꯁꯥ ꯌꯥꯝ ꯇꯥꯟꯕ ꯃꯤꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯗꯨꯏ ꯃꯤꯗꯨꯅꯃꯛ ꯍꯟꯗꯅ ꯕ꯭ꯔꯣꯁꯤꯕꯨ ꯐꯠꯇꯦꯅ ꯍꯥꯏꯕꯁꯨ ꯑꯩ ꯏꯁꯥꯅ ꯃꯤꯠꯅ ꯎꯖꯔꯦ ꯆꯤꯞ ꯒꯦꯁꯅꯤ ꯀꯥꯏꯅ ꯃꯥꯅ ꯂꯥꯎꯊꯣꯛꯄꯤꯕ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛꯀ ꯑꯩ ꯎꯔꯒꯅ ꯑꯃꯨꯛꯀ ꯍꯨꯏꯗꯧꯅ ꯀꯨꯟꯕ ꯁꯦꯂꯣꯟ ꯀꯥꯏꯅ ꯑꯩꯁꯤ ꯄꯨꯔꯥ ꯊꯥꯒꯠꯄ ꯑꯩ ꯎꯗ꯭ꯔꯒꯅ ꯑꯃꯨꯛ ꯀꯩꯗꯧꯕ ꯑꯗꯨ ꯄꯩꯁꯥ ꯇꯥꯟꯕ ꯃꯣꯏ ꯀꯣꯛꯁꯤ ꯃꯣꯏ ꯔꯐꯤꯖꯨꯗꯤꯟ ꯅꯍꯥꯛꯀꯤꯗꯣ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯈ꯭ꯔꯕꯅꯤ ꯔꯐꯤꯖꯨꯗꯤꯟꯁꯦ ꯑꯃꯨꯛ ꯐꯥꯎꯕ ꯃꯥꯁꯤ ꯆꯥꯟꯁ ꯐꯪꯖꯗꯕ ꯃꯐꯝ ꯌꯥꯝꯃꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯏꯁꯤ ꯔꯐꯤꯖꯨꯗꯤꯟ ꯅꯪꯒꯤ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯈꯤꯕꯅꯤ ꯌꯥꯔꯤ ꯂꯧꯈꯠꯄꯤꯔꯛꯑꯣ ꯃꯥꯅꯤ ꯑꯩ ꯉꯁꯤ ꯊꯣꯏ ꯑꯃꯤꯇꯥ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯆꯠꯂꯦ ꯑꯗꯨꯒ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯒ ꯊꯝꯕꯒꯤ ꯋꯥꯅꯤ ꯑꯩ ꯃꯥꯒ ꯐ꯭ꯔꯦꯟ ꯑꯣꯏꯔꯔꯣꯏ ꯊꯣꯏ ꯑꯃꯤꯇꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯆꯠꯂꯤ ꯑꯗꯨꯒ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯦ ꯑꯗꯨ ꯐ꯭ꯔꯦꯟ ꯑꯣꯏꯔꯔꯣꯏ ꯍꯥꯏ ꯅꯣꯏꯗꯣ ꯄꯔꯁꯅꯦꯜꯗ ꯍꯥꯏꯅꯧꯅꯦ ꯔꯤꯌꯥꯁ ꯑꯩꯅ ꯚꯥꯏ ꯉꯁꯤ ꯑꯩꯁꯨ ꯅꯪꯕꯨ ꯂꯥꯟꯅ ꯀꯟꯅ ꯂꯧꯔꯨꯔꯦ ꯃꯦꯟꯈꯠꯂꯒ ꯆꯪꯉꯛꯄꯅꯤ ꯂꯥꯏꯐꯁꯦ ꯕ꯭ꯔꯣ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯖ ꯈꯥꯟꯅ ꯀꯃꯦꯟ ꯑꯃ ꯍꯥꯏꯔꯛꯏ ꯔꯤꯌꯥꯁ ꯚꯥꯏ ꯅꯪꯁꯦ ꯑꯩꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯂꯦ ꯊꯦꯡꯛꯌꯨ ꯅꯦꯒꯦꯇꯤꯚ ꯂꯣꯝꯗ ꯆꯠꯂꯨꯕꯁꯤꯡ ꯄꯣꯖꯤꯇꯤꯚ ꯂꯥꯛꯏꯗꯣ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯦꯜꯀꯝꯅꯤ
Rafizudin Yang nahakidu yade. mini Firoz Khan bro. Bro ade Loktak ima Suhel. Bro Riyadudin haige haizani makoiga mana roisi. Inshallah. Thank you. Sumi bro. Retak aiki friend ya je. Okay. Thank you. Hꯧꯖꯤꯛꯁꯤ ꯊꯕꯛ ꯌꯥꯝ ꯈꯠꯂꯛꯏ ꯃꯔꯝꯗꯤ ꯏꯅꯥꯎꯁꯥ ꯑꯩꯒꯤ ꯊꯕꯛꯁꯤ ꯌꯥꯝꯃꯦ ꯃꯔꯝꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯇ ꯅꯠꯇꯅ ꯑꯜꯂꯥꯍꯅ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯍꯧꯖꯤꯛꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯁꯨ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯍꯟꯕꯤꯔꯛꯑꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯁꯨ ꯆꯤꯌꯔꯃꯦꯟ ꯍꯥꯏꯕꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯒꯤ ꯂꯤꯗ ꯇꯧꯔꯒ ꯑꯩꯕꯨ ꯂꯤꯗꯔ ꯔꯣꯜ ꯂꯧꯕꯤꯅꯕꯅ ꯇꯧꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔ ꯑꯄꯨꯟꯕꯒꯤ ꯑꯃꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯗꯨꯑꯥ ꯌꯥꯎꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯠꯊꯕ ꯋꯥꯔꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯠꯊꯕꯁꯤ ꯑꯩꯒꯤ ꯂꯩꯀꯥꯏ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯅꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯅꯠꯇꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥꯗ ꯆꯣꯞꯄ ꯑꯗꯒꯤ ꯏꯂꯦꯛꯁꯟꯒꯤ ꯑꯩꯈꯣꯏ ꯏꯂꯦꯛꯇꯦꯗ ꯄꯥꯔꯁꯟꯁꯤꯡꯁꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯔꯥꯖꯅꯤꯇꯤꯗ ꯊꯕꯛ ꯍꯥꯞꯄꯤꯔꯝꯗꯕ ꯀꯣꯂꯦꯖ ꯁꯥꯔꯝꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃ ꯁꯥꯕꯤꯔꯝꯗꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯉꯁꯤꯗꯤ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔ ꯀꯧꯏ ꯑꯩꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔ ꯃꯌꯥꯡ ꯏꯝꯐꯥꯜ ꯁꯥꯏꯗꯇ ꯂꯩꯕꯅꯤ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯁꯤꯗ ꯍꯧꯖꯤꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯈ꯭ꯔꯦ ꯂꯝꯕꯤꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯍꯤꯔꯝꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯨ ꯑꯃꯐꯥꯎ ꯂꯩꯇꯦ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯀꯦꯟꯗ꯭ꯔꯗꯨꯗ ꯃꯔꯝ ꯆꯥꯕ ꯉꯁꯤꯐꯥꯎꯗ ꯌꯥꯝꯅ ꯃꯤꯠꯇ ꯄꯤ ꯇꯥꯕ ꯑꯩꯒꯤ ꯈꯨꯡꯒꯪꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯟꯏꯝꯄ꯭ꯂꯣꯏꯅ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯈꯨꯡꯒꯪꯅꯤ ꯑꯗꯨꯅ ꯌꯨꯠꯇꯤ ꯂꯥꯏꯔꯤꯛ ꯍꯩꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ MA ꯑꯣꯏꯔꯁꯨ PhD ꯑꯣꯏꯔꯁꯨ ꯁꯖꯤꯛ ꯈꯣꯏꯕ ꯇꯥꯕ ꯐꯥꯝꯗ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯕ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯍꯟꯗꯛꯁꯤ ꯌꯨꯠ ꯃꯌꯥꯝꯁꯤꯒ ꯁꯨꯝ ꯐꯣꯟ ꯐꯥꯎꯅꯔꯛꯄꯗ ꯏꯌꯥꯝꯕꯅ ꯁ꯭ꯇꯦꯠꯀꯤꯗꯤ ꯀꯔꯤꯒꯤꯗꯤ ꯇꯧꯏ ꯉꯔꯥꯡ ꯅꯣꯇꯤꯁ ꯊꯣꯛꯄꯗ ꯅꯣꯏ ꯎꯔꯝꯕ ꯌꯥꯏꯀꯣ ꯐꯦꯁꯕꯨꯛꯇ ꯑꯃ ꯑꯩꯗ ꯊꯥꯒꯠꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯁꯤꯁꯨ ꯑꯃ ꯌꯨꯠꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡꯁꯤꯒꯤ ꯑꯟꯏꯝꯄ꯭ꯂꯣꯏ ꯑꯣꯏꯔꯤꯕꯒꯤ ꯑꯋꯥꯕ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡ ꯁꯣꯠꯊꯔꯤꯕ ꯍꯦꯜꯊ ꯁꯦꯟꯇꯔ ꯂꯩꯇ꯭ꯔꯤꯕ ꯑꯗꯨꯗꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯅꯠꯇꯕ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯇꯦ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯐꯕ ꯀꯣꯂꯦꯖ ꯑꯃ ꯂꯩꯇꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯝꯇꯪ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏ ꯐꯥꯏꯠ ꯇꯧꯁꯤꯅ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯦꯗꯣꯛ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯦꯕ ꯑꯦꯗꯣꯛ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯦ ꯑꯗꯨꯒ ꯑꯗꯨꯒꯤꯁꯨ ꯑꯃꯨꯛꯀ ꯐꯝꯁꯤ ꯃꯦꯟ ꯔꯣꯜꯁꯤ ꯑꯩꯅ ꯂꯧꯒꯗꯕ ꯇꯥꯕ ꯑꯗꯨꯅ ꯌꯥꯝ ꯆꯤꯜꯂꯤ ꯂꯥꯏꯐꯁꯤꯗꯁꯨ ꯍꯧꯖꯤꯛꯁꯨ ꯗꯤꯁꯀꯁꯟ ꯂꯩ ꯑꯩ ꯂꯦꯠ ꯑꯣꯏꯔꯕꯅꯤ ꯁꯤꯒꯤꯁꯤ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯝ ꯅꯈꯣꯏ ꯃꯌꯥꯝ ꯀꯩꯗꯧꯕꯅꯤ ꯑꯗꯨꯝ ꯁꯥꯕꯤꯌꯨ ꯑꯩ ꯑꯗꯨꯝ ꯂꯩꯒꯦ ꯃꯤꯔꯤꯅꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯅꯤꯊꯣꯏ ꯈꯪꯅꯧ ꯐ꯭ꯔꯦꯟ ꯑꯣꯏꯌꯨ ꯅꯈꯣꯏ ꯃꯌꯥꯝꯁꯨ ꯏꯔꯐꯥꯟ ꯑꯍꯃꯗ ꯑꯩ ꯂꯧꯈꯠꯂꯛꯀꯦ ꯏꯔꯐꯥꯟ ꯑꯍꯃꯗꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯆꯤꯟ ꯀꯥꯕ ꯇꯧꯕꯗꯣ ꯃꯥꯜꯂꯦ 26K ꯂꯩ ꯃꯥꯏ ꯐꯣꯂꯣꯋꯔꯁꯤ ꯑꯩ ꯑꯦꯗ ꯇꯧꯔꯣ ꯑꯣ इरफान अहमद नोई मसेन वरी सानबियो को आई ngarakhta to folam su lai ai to paketi Irfan do Irfan pusola. Ahmad na ki ye to grabni Irfan Ahmad kindly yaar di accept karo hello Irfan Ahmad se kapta wahera khangna bumi duni. comment ꯄꯥꯔꯛꯑꯣ ꯍꯥꯏꯔꯤꯅꯦ ꯑꯣꯖꯥ ꯅꯪꯒꯤꯗ ꯑꯝꯇ ꯆꯪꯉꯨꯅꯦ mirina comment to pabiyo mirina comment to pabiyo aduga bet comment pagano masin thiba pagano apa bayrak pasing dulon pa ꯍꯣꯏ ꯃꯥꯅꯦ ꯏꯌꯥꯝꯕ ꯅꯪꯁꯦ ꯈꯨꯟ ꯀꯗꯥꯏ ꯋꯥꯏꯒꯤꯅꯣ ꯍꯥꯏ ꯍꯪꯉꯦ ꯅꯪ ꯈꯨꯟ ꯍꯪꯉꯤꯑꯦ Bro la khumjrani adu comment duma. ꯍꯣꯏ Hoy me tage. Koi gina tigo bro mari do. Nang bu wanga ngak uhai dini. Irfan bro na ki do kari gino yadri do amtanga nang follow to na da brai bani aduna ni amtanga kido bodo Irfan bro si ai magi video so do mi yeng badi kuire yang kita ba ma so thola kidre ai invite to ke ko Irfan bro na ngasi live si kui thado male ai wari thara lo san gi noi bani thoi noi sa na biu kara Sabogin na to. Sabogin. Lamo sa man lete. Mirina nang walondre singi ta si walondre ai du kumbi yo Mirina nang walondre
natai charo he comment pate amita saure thoi amita saure comment pate na mani thoi comment pa Hoy mi tagi comment se karan tabu comment jaure ya tu ni mai comment ina paning grese. Pasin siya ka hangga to Fazana ba. comment adui pibiyo. nang lai bakta thoi amita nang comment to lai bakta sangrani Jadi mah social media ada comment tahu betul main tahu nih itu sih karena season aja. Karan taba yam pibirakno mayam support Ah, tawbiyo. itu pada comment tuh pada toro. Aina Na hamdi comment kaino. tawbiyo nane. Aing ngasih aigi kaino pick up line sih. Aing nong magi pick up line amu ise select tahu ya bago. Ngasih oina pick up line sih aigi kaino have the pick up hai bedi aigi dialogue sih. Asman da tin thit ladi mai da handaran ta abani hai bese counter oisi. Sini aigi ngasih dialogue sih. Aduna aina kanagomada wa ma hairadi mi dunasu aingonda pakhum pirakani haibase asi chaptana khangdana chatpa mathau tai ahangbada tu yengna biyo natang chada ri wahang bera la kani ba aisu yade ko rafizuddin bro mani matum chadri nang di charbo nika aisu thapa welcome to Riyazuddin bros live stream Firoz Khan Rafizudin bro ya tabado aina nate Rafizudin sengna tagai fadana aina di lokhat pani adu yaadre karigino khangde amtang ga hala follow tor amtang yengbiyo ai kaisu Irfan Bol gi su lokhalam mari yade Babok sallaga tahor एक तो आएगा एक तो रखनी है को सबर ब्रो सबर याद अदन तो रखने अमानी एक तो बता सुम यार कनी दा साक सारबो में आम निका थपा साक ताद्री आईडी ब्रो कोई दी सार मनी खंग दिए कोई की इचन में यार इसी दी साक सारबो chika thappa mirina sarabne sare hadne Hoi sare. Ngana chai akoy si. कारण नते को आई नंगांग ले से इयाम्बा पहलोय नंगना nga oire ya nayam boy na pajara ani adudi ai hai Nang right paro male na no to me no ina paro. good ya chumi bro money thank you nangi ming se change oido but nangi profile picture change oidabni nang doina sumasa kham ngame bro sohelgi kaino se ming se sum Ko tha phiro. taruk ha Kopi mo kamay to phiro. Ko isi ay kai phiro dagino to. isi se kadai dagino hari nika thappa na mirina nang kadai de amtadi nang Ay nachinde kumo ay amta kumo sandal dagine. baro le Sandal changbirabo sandal. one sim na laisabi yamna phajaye sister hari thank you Thank you. Ni am sao ya ay kaino ka thaki ko ay. Iqbal Si di khai kaino Iqbal ay. Mobile Bro, welcome bro. thank Iqbal you Mobile yo. Iqbal Mobile yang nungsiba bro ni Yamba. makoy jima kanagi biwa ngang da bida Iqbal Mobile se masagi tabu activities tawri do utsaraga 100k follower lan krabani asini mi yezi nasagi mehnat tawraga nasagi opponent nasagi content semaga blogger or so sumain taw migi mithau myo ngangaga migi video semaga katu karan tawra paisa tan ge kan gano Chume Riyaz chume. bhai nang gidamak akhoi lairi asumba gidamak ta lantheng na ta akhoi lairi kini Firoz Khan thank you Rahul namai hawa driver do yam saw haure mathun damai hawa driver do yam saw yari ne karino kanano sawre si Rahul nam mathun damai hawa driver do yam saw haure yari ne Kanano. Rohan Rahul bro, kanano sahori do. Kanjan da abri yung. Android to live stream da Android to ufang drishe si any setting amada yaribra natraga kaino ba report tawra sibo. nate masagi ni Android ta nate loinong te ade iPhone da di aise ai ni. mani thoi ko to
ꯁꯤ ꯁꯤꯗꯅꯤ ꯂꯩꯔꯤꯁꯦ ꯑꯃꯨꯛ ꯈꯪꯉꯕ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯃꯌꯥꯝꯁꯤꯅ ꯑꯩꯕꯣ ꯌꯥꯝꯅ ꯐꯠꯇꯅꯒ ꯈꯟꯕꯤꯕꯀꯣ ꯑꯗꯣ ꯑꯩꯅ ꯅꯣꯏ ꯃꯌꯥꯝꯒꯤ ꯑꯦꯇꯦꯟꯕꯨ ꯇꯧꯅꯒꯗ꯭ꯔꯥ ꯁꯣꯝꯗ ꯃꯨꯠꯇ ꯊꯝꯃꯤꯅꯤ ꯁꯣꯝꯗ ꯁꯤꯁꯨ ꯑꯔꯨꯕ ꯋꯥꯔꯤ ꯑꯣ ꯗꯤꯁꯀꯁꯟ ꯃꯩꯇꯩ ꯄꯥꯡꯒꯜꯗꯨꯅꯦ ꯑꯩ ꯁꯥꯎꯔ ꯂꯩꯍꯧꯔꯤꯗꯣ ꯀꯅꯥꯅꯣꯃ ꯃꯩꯇꯩ ꯄꯥꯡꯒꯜꯗꯨꯗ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯖꯜꯂꯣ ꯑꯩꯒ ꯃꯥꯒ ꯗꯤꯕꯦꯠ ꯇꯧꯅꯒꯦ ꯃꯥ ꯆꯪꯂꯛꯁꯅꯨ ꯃꯥꯒ ꯑꯩꯒ ꯋꯥ ꯍꯥꯏꯅꯒꯦ ꯆꯪꯉꯣ ꯀꯅꯥꯅꯣ ꯁꯤꯌꯥꯔ ꯇꯧꯁꯤꯜꯂꯣ ꯃꯉꯣꯟꯗ ꯃꯥ ꯆꯪꯉꯣ ꯅꯅꯥꯎ ꯃꯆꯥꯗꯣ ꯂꯥꯛꯑꯣ ꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯦꯟꯁꯟ ꯇꯧꯕꯤꯌꯣ ꯃꯩꯇꯩ ꯄꯥꯡꯒꯜꯗꯣ ꯃꯦꯟꯁꯟ ꯇꯧꯕꯤꯌꯣ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯔꯐꯤꯖꯨꯗꯤꯟ ꯂꯥꯛꯑꯦ ꯔꯐꯤꯖꯨꯗꯤꯟ ꯅꯁꯛ ꯔꯐꯤꯖꯨꯗꯤꯟ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯌꯦꯡꯉꯣ ꯅꯦꯠꯁꯤ ꯌꯥꯝꯅ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯀꯨꯝꯔꯛꯑꯒ ꯁꯥꯎꯅꯤꯡ ꯉꯥꯡꯕꯅꯦ ꯈꯔ ꯊꯥꯞꯅ ꯔꯐꯤꯖꯨꯗꯤꯟ ꯅꯍꯥꯛꯀꯤ ꯑꯝꯇ ꯃꯌꯥꯝꯁꯤꯗ ꯊꯝꯃꯣ ꯃꯤꯡ ꯂꯩꯐꯝꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ ꯑꯩ ꯀꯣꯛꯇꯥ ꯇꯥꯏꯀꯣ ꯑꯣꯀꯦ ꯑꯥꯎ ꯇꯥꯏ ꯅꯪꯅ ꯂꯥꯏꯐꯀꯤ ꯉꯁꯤ ꯀꯔꯝꯍꯥꯏꯅ ꯌꯥꯎꯔꯛꯏꯕꯣ ꯅꯍꯥꯟ ꯃꯈꯣꯏ ꯑꯩꯅ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯋꯦꯕ ꯅꯪꯒꯤ ꯁꯨꯡꯌꯥ ꯑꯥꯎ ꯌꯥꯗꯕ ꯑꯗꯣ ꯉꯁꯤ ꯑꯩ ꯌꯥꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯦ ꯑꯗꯨꯒ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛ ꯇꯧꯔꯛꯏꯅꯤ ꯑꯣꯀꯦ ꯀꯣꯛꯇꯥ ꯀꯗꯥꯏ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯀꯣꯛꯇꯥ ꯕꯖꯥꯔ ꯃꯃꯥꯡ ꯑꯣ ꯍꯥꯖꯤ ꯂꯟꯗꯟ ꯍꯥꯖꯤ ꯑꯃꯠ ꯈꯣꯏ ꯑꯗꯥꯏꯗꯩꯔꯣ ꯍꯥꯖꯤ ꯂꯟꯗꯟ ꯍꯣꯏꯅ ꯈꯔ ꯆꯪꯈ꯭ꯔꯦ ꯑꯣꯀꯦ ꯁꯗꯥꯝ ꯃꯝꯄꯤꯌꯥꯒꯤ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇꯥ ꯕꯖꯥꯔꯗꯒꯤ ꯈꯔ ꯆꯠꯂꯒ ꯆꯪꯉꯒ ꯀꯕꯔꯁꯇꯥꯟ ꯑꯆꯧꯕ ꯑꯃ ꯂꯩꯕꯗꯣ ꯇꯥꯕ꯭ꯔꯣ ꯑꯥꯎ ꯇꯥꯏ ꯈꯪꯕ꯭ꯔꯥ ꯀꯤꯝꯅ ꯑꯣ ꯀꯕꯔꯁꯇꯥꯟ ꯂꯩꯔꯤꯗꯣ ꯑꯗꯨ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯍꯧꯖꯤꯛ ꯃꯐꯝꯗꯣ ꯑꯣꯀꯦ ꯀꯧꯇꯥꯗ ꯃꯔꯨꯞꯅ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎꯅ ꯏꯌꯥꯝꯕꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯗꯤ ꯎꯗ꯭ꯔꯦ ꯑꯩ ꯁꯣꯝꯗ ꯐꯣꯟꯗ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯑꯥꯎ ꯀꯔꯤ ꯋꯥꯐꯝ ꯊꯝꯅꯤꯡꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯑꯁ ꯁꯛꯄꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯒ ꯁꯨꯝ ꯀꯩꯝ ꯂꯩꯇꯦ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯕ꯭ꯔꯣꯅ ꯉꯥꯡꯕ ꯃꯈꯩꯁꯤꯡꯗꯣ ꯂꯣꯏꯅ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯔꯥꯟꯕ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯂꯩꯇꯦ ꯉꯁꯤ ꯐꯥꯎꯗ ꯑꯩꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯕ꯭ꯔꯣꯒꯤ ꯂꯥꯏꯐ ꯂꯥꯛꯄ ꯑꯗꯨꯝ ꯑꯩ ꯉꯥꯏꯔ ꯂꯩ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨ ꯊꯕꯛꯅ ꯁꯪꯗ꯭ꯔꯒꯗꯤ ꯑꯩ ꯌꯥꯎꯗꯦ ꯁꯦꯡꯅ ꯑꯣꯀꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯁꯪꯕ ꯃꯇꯝꯗꯗꯤ ꯑꯩ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨ ꯕ꯭ꯔꯣꯅ ꯉꯁꯤꯐꯥꯎꯗ ꯀꯣꯃꯦꯜ ꯑꯝꯇ ꯄꯥꯒꯦ ꯔꯣꯍꯥꯟ ꯔꯥꯍꯨꯜꯁꯤ ꯏꯅꯥꯎꯁꯤ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯏꯅꯥꯎꯅꯤ ꯃꯩꯇꯩ ꯄꯥꯉꯜ ꯊꯤꯗ ꯃꯩ ꯃꯩꯇꯩ ꯄꯥꯉꯜ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦ ꯃꯥꯏ ꯀꯣꯃꯦꯟꯗꯣ ꯆꯦꯟꯈ꯭ꯔꯦ ꯃꯩꯇꯩ ꯄꯥꯡꯒꯜ ꯅꯣꯏ ꯄꯥꯔꯣ ꯃꯊꯟꯗ ꯃꯩ ꯍꯧꯕꯤ ꯗꯤꯁꯀꯁꯟ ꯑꯝꯇ ꯇꯧꯁꯤ ꯍꯥꯏꯔꯤꯅꯦ ꯑꯁ ꯌꯥꯔ ꯃꯁꯤ ꯀꯃꯦꯟꯁꯤ ꯀꯔꯟ ꯇꯥꯕ ꯌꯥꯝ ꯌꯥꯎꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯑꯐ ꯑꯐꯕ ꯋꯥꯍꯩ ꯃꯩ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯧꯕ ꯍꯥꯏꯕꯗꯤ ꯈꯔ ꯔꯣꯍꯥꯟ ꯀꯩꯅꯣ ꯔꯣꯍꯜ ꯃꯩꯇꯩ ꯄꯥꯉꯟꯗꯣ ꯁꯤꯗ ꯄꯨꯁꯜꯂꯛꯑꯅꯨ ꯃꯥꯗꯣ ꯄꯣꯄꯨꯂꯔ ꯑꯣꯏꯈ꯭ꯔꯅꯤ ꯑꯩꯒꯤ ꯁꯨꯝ ꯀꯩꯗꯧꯔꯒ ꯃꯥꯗꯣ ꯑꯗꯨꯝ ꯃꯥꯒꯤ ꯃꯤ 100-150ꯅ ꯑꯗꯨꯝ ꯌꯦꯡꯖꯔꯤꯗꯣ ꯑꯗꯨꯝ ꯌꯦꯡꯁꯅꯨ ꯑꯗꯨꯒꯤꯗꯣ ꯃꯥꯒ ꯃꯥꯟꯅꯔꯨꯅꯨ ꯃꯥꯗꯣ ꯃꯆꯤꯟ ꯊꯤꯒꯦ ꯀꯥꯟꯗ ꯊꯤꯔꯤꯕꯅꯤ ꯃꯉꯣꯟꯗ ꯇꯣꯕꯥ ꯇꯤꯜꯂꯥ ꯅꯠꯇ꯭ꯔꯒ ꯖꯥꯇꯤ ꯑꯃꯒꯤ ꯀꯅꯥꯒꯨꯝꯕ ꯑꯝꯗ ꯏꯀꯥꯏ ꯏꯀꯤ ꯈꯪꯕ ꯅꯠꯇꯦ ꯃꯉꯣꯟꯗ ꯃꯆꯤꯟ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯤꯕꯅꯤ ꯃꯥꯒ ꯃꯥꯟꯅꯔꯨꯅꯨ ꯑꯩ ꯌꯦꯡꯂꯕꯅꯤ ꯃꯥꯁꯤ ꯊꯦꯝꯖꯤꯜꯂꯒꯅꯦ ꯃꯥꯅ ꯁꯨꯝ ꯐꯥꯊꯔꯒ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯑꯒ ꯂꯥꯏꯐꯇ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯌꯥꯎꯕꯤꯔꯛꯑꯣ ꯁꯤꯟꯗꯣꯛꯅꯁꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯩꯁꯨ ꯈꯪꯍꯧꯗꯕꯅꯤ ꯑꯩ ꯂꯥꯜꯂꯦꯅ ꯍꯥꯏꯕ ꯈꯣꯠꯄꯁꯤꯗ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩ ꯃꯥ ꯑꯦꯗꯖꯁꯃꯦꯟ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯅꯤ ꯑꯗꯣ ꯃꯥꯗꯣ ꯌꯥꯔꯣꯏ ꯄꯨꯔꯥ ꯕꯀꯤꯟꯅꯦ ꯋꯥꯌꯥꯡ ꯆꯥꯗꯕ ꯃꯤ ꯍꯥꯏꯕꯗꯤ ꯃꯤꯗꯣ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕ ꯃꯤ ꯖꯥꯠꯇꯨꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯑꯩꯅꯅꯦ ꯂꯥꯏꯐꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩ ꯉꯁꯤ ꯋꯥ ꯑꯃꯈꯛ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯃꯣꯏꯁꯦ ꯕ꯭ꯔꯣ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯗꯕ ꯃꯤꯅꯤꯗ ꯑꯩ ꯀꯩꯅꯣꯝꯇꯪ ꯍꯥꯏꯖꯒꯦ ꯂꯥꯏꯐꯁꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯔꯤꯌꯥꯖꯨꯗꯤꯟ ꯕꯣꯒꯤꯃꯌꯨꯝꯒꯤ ꯂꯥꯏꯐꯁꯤꯗ ꯃꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩ ꯀꯩꯅꯣꯝꯇꯪ ꯋꯥ ꯑꯃꯇꯪ ꯊꯝꯖꯒꯦꯕꯀꯣ ꯍꯥꯏꯌꯣ ꯀꯅꯥꯒꯨꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯈꯕꯔ ꯄꯥꯕꯅꯦꯅ ꯇꯧꯔꯤꯕ ꯀꯩꯀꯥ ꯇꯧꯔꯤꯕ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯀꯣ ꯃꯤꯅ ꯋꯥꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯃꯥꯁꯇꯔꯁ ꯑꯃ ꯑꯗꯨꯒꯩꯗꯤ ꯖꯔꯅꯦꯂꯤꯖꯝ ꯇꯝꯃꯒ ꯖꯔꯅꯦꯂꯤꯁ ꯑꯣꯏꯔꯤꯕ ꯇꯤꯚꯤꯗ ꯅ꯭ꯌꯨꯁ ꯑꯦꯡꯀꯔ ꯑꯣꯏꯔꯤꯕ ꯅ꯭ꯌꯨꯁꯀꯤ ꯔꯤꯄꯣꯔꯇꯔ ꯑꯣꯏꯔꯤꯕ ꯃꯣꯏꯁꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯝꯃꯒ ꯌꯥꯝ ꯋꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯒ ꯍꯣꯠꯅꯔꯒ ꯃꯣꯏꯅ ꯅ꯭ꯌꯨꯁꯀ ꯄꯥꯔꯛꯄꯗꯣ ꯑꯗꯨꯁꯤꯡꯗꯨꯕꯨ ꯀꯔꯦꯝꯅꯕꯒꯨꯝ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯃꯁꯥꯒꯤ
videos ki caption pho phajana iba hi taba mana news pa bane na ga toido mayam dubu karim na ba mali ai gi mit di mayam gi moti khangde aina ai gi kaino ni point of view ni ko ase hai se mayam duna yam wana lailai su tamla ga journalism tamaga journalist oirakpodo moi singdubu karim na ba maleba mana tawri ro ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯁꯃꯥꯖꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯁꯇ ꯂꯥꯛꯑꯒꯦ ꯑꯁꯣꯏꯕꯁꯤ ꯃꯥꯅ ꯀꯅꯥꯒꯨꯝꯕ ꯁꯣꯏꯔꯦ ꯈꯜꯂꯣ ꯍꯟꯖꯟ ꯍꯟꯖꯟ ꯃꯥꯅ ꯑꯦꯛꯁꯄꯣꯖ ꯇꯧꯔꯤꯃꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯑꯃꯅꯤ ꯐꯦꯁꯕꯨꯛꯇ ꯋꯥꯟꯇꯦꯠ ꯂꯥꯎꯊꯣꯛꯏꯅꯤ ꯔꯐꯤꯁꯇꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯅꯦ ꯃꯥꯅꯦ ꯀꯧꯇꯥꯗ ꯑꯉꯥꯡ ꯑꯃ ꯍꯥꯎꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯆꯍꯩꯗꯕ ꯄꯤꯁꯜꯂꯛꯄꯗ ꯃꯥꯅꯦ ꯑꯗꯨꯒꯤꯗꯨꯗ ꯄꯤꯁꯜꯂꯛꯄ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯀꯩꯗꯧꯔꯛꯄꯗ ꯑꯩꯅ ꯇꯧꯔꯕꯗ ꯑꯩ ꯋꯥꯟꯇꯦꯠ ꯂꯥꯎꯊꯣꯔꯛꯏ ꯅꯠꯇ꯭ꯔꯣ ꯐꯦꯁꯕꯨꯛꯇ ꯁꯔꯀꯥꯔꯒꯤ ꯅꯠꯇꯦ ꯈꯕꯔꯗ ꯂꯥꯎꯕ ꯅꯠꯇꯦ wanted ꯑꯗꯨ ꯊꯥꯗꯣꯔꯛꯄ ꯑꯗꯨ ꯂꯥꯎꯊꯣꯔꯛꯏꯃꯦ ꯑꯩꯗꯨ ꯇꯣꯛꯈ꯭ꯔꯣꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯆꯤꯟ ꯊꯤꯕꯗꯨꯕꯨ ꯃꯥꯅ ꯀꯃꯦꯟ ꯄꯥꯔꯒ ꯍꯥꯐꯤꯁ ꯑꯃꯅ ꯀꯃꯦꯟꯗ ꯄꯤꯔꯛꯑꯦꯕ ꯐꯠꯇꯕ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯐꯤꯁꯇꯨꯗ ꯆꯩꯔꯤꯅꯦ ꯃꯆꯤꯟ ꯃꯒ ꯇꯥꯍꯩꯗꯕ ꯄꯜꯂꯒ ꯃꯃꯥ ꯃꯄꯥ ꯌꯦꯡꯗꯕ꯭ꯔꯕ ꯃꯥꯒꯤ ꯂꯥꯏꯐꯁꯤ ꯃꯆꯦ ꯃꯆꯜ ꯌꯦꯡꯗꯕ꯭ꯔꯕ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯃꯥꯅꯦ ꯃꯥꯅꯦ ꯃꯥꯗꯧꯅ ꯊꯕꯛ ꯂꯩꯇꯕ ꯃꯤꯁꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗꯅ ꯈꯨꯠꯇꯅ ꯑꯃ ꯈꯣꯡꯗꯅ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯀꯥꯎꯔꯤꯕ ꯈꯣꯡꯁꯤ ꯂꯩꯕꯥꯛꯀꯤ ꯑꯗꯨꯁꯨ ꯏꯁꯥ ꯄꯔꯁꯅꯦꯜ ꯅꯠꯇꯦ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯥꯅꯦ ꯑꯗꯨ ꯆꯨꯝꯃꯦ ꯃꯥꯅ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯃꯩ ꯄꯥꯏꯔꯒ ꯌꯥꯅꯔꯛꯄꯒꯨꯝꯕ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯐꯤꯕꯝ ꯑꯃ ꯇꯧꯋꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯥꯁꯤ ꯋꯥꯈꯜ ꯇꯥꯍꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯀꯤꯅꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯃꯅꯤꯄꯨꯔꯗꯒ ꯑꯣꯏꯔꯝꯃꯗꯤ ꯃꯉꯛꯇꯨ ꯄꯥꯏꯔꯒ ꯑꯩꯈꯣꯏꯅ ꯂꯣꯒꯤ ꯑꯣꯏꯕꯗ ꯃꯥ ꯑꯥ ꯌꯧꯒꯅꯤ ꯃꯤꯒꯤ ꯐꯣꯇꯣ ꯄꯔꯃꯤꯁꯟ ꯌꯥꯎꯗꯕꯤꯗ ꯊꯥꯒꯠꯄ ꯌꯥꯕ ꯅꯠꯇꯦ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯌꯥꯕ ꯅꯠꯇꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯩꯁꯥ ꯈꯛꯀꯤ ꯈꯟꯕ ꯂꯩꯔꯤꯗꯨ ꯃꯛꯀꯥꯗꯅꯦ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯉꯦ ꯍꯥꯏꯕ ꯃꯐꯝꯗꯅꯤ ꯒꯨꯅꯥ ꯇꯧꯁꯟꯕ ꯆꯠꯂꯤꯕ꯭ꯔꯣ ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯂꯤꯕ꯭ꯔꯣ ꯑꯩ ꯉꯥꯡꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯃꯜꯂꯦ ꯑꯩ ꯍꯧꯖꯤꯛ ꯎꯔꯝꯃꯦ ꯑꯗꯣ ꯑꯃꯨꯛꯀ ꯃꯥꯡꯈ꯭ꯔꯦ ꯂꯣꯏꯅ adune ꯍꯦꯟꯃꯜꯂꯦ aina ꯌꯥꯝꯅ magi video yengaga influence oiriba mi maido ado aigi manithoi aigi account changaga aigi actual aigi real video do yengbiyo mana aigi ꯅꯈꯣꯏ ina ꯌꯦꯡꯕꯤꯔꯣꯀꯣ ꯑꯩ ꯋꯥꯐꯝ ꯑꯝꯇ ꯊꯝꯒꯦ ꯑꯩꯒꯤ ꯅꯦꯠ ꯌꯥꯔꯛꯇꯗꯅ awringai gi matek mana lauthoga use tawraga video semido views talbagi followers talbagi damak ado mayamna actual video do aigi account da yauribne mayam changbiraga aigi account da yengbiyo aina actually high khrise karino original video do aigi account da yauribne magi video yengaga aigi da laaga kathokaran comment tawbirakpodo lepio do tawbigano ꯁꯨꯝꯕ ꯋꯥ ꯉꯥꯛꯇꯅꯤ ꯉꯥꯡꯉꯤꯁꯦ ꯁꯤꯗ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯔꯗꯤ ꯇꯧꯔꯕ ꯍꯥꯏꯗꯨꯅꯤ ꯇꯧꯔꯁꯨ ꯀꯩꯗꯧ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯉꯝꯃꯤ ꯃꯤꯒꯤꯅꯦ ꯑꯁꯣꯏꯕ ꯑꯉꯥꯡꯕ ꯑꯁꯤꯁꯦ ꯃꯇꯦꯡ ꯁꯝꯖꯜꯂꯒ editing ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯦꯟꯒꯗꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ editing ꯇꯧꯔꯒ ꯊꯥꯡꯒꯠꯂꯛꯄ ꯉꯝꯃꯤ but publicꯁꯦ ꯀꯣꯛ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ viewers ꯃꯌꯥꯝꯁꯦ ꯀꯣꯛ ꯌꯥꯎꯗꯕ ꯅꯠꯇꯦ ꯁꯨꯝ ꯐꯥꯒꯠꯂꯛꯀꯗꯧꯔꯤꯃꯤ ꯉꯁꯤ ꯐꯥꯗ꯭ꯔꯦ ꯍꯌꯦꯡ ꯔꯣꯁꯟ ꯐꯥꯗ꯭ꯔꯦ ꯀꯣꯏꯖꯝ ꯉꯥꯏꯈꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯔꯣꯁꯟ ꯀꯣꯏꯖꯝ ꯅꯣꯏꯒꯤ ꯅꯪꯒꯤ ꯅꯆꯦ ꯅꯆꯟꯁꯨ ꯂꯥꯏꯚꯁꯤ ꯌꯦꯡꯉꯝꯃꯒꯗꯤ ꯅꯪꯅ ꯄꯤꯔꯤꯕ ꯀꯃꯦꯟꯗꯣ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯊꯤꯅꯁꯨ ꯉꯥꯡꯅꯤꯡꯗꯦ ꯅꯪ ꯌꯦꯡꯅꯤꯡꯗ꯭ꯔꯒ ꯆꯠꯈꯣ ꯑꯗꯨꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯒꯅꯨ ꯔꯣꯁꯟ ꯀꯣꯏꯖꯝ ꯀꯣ ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ ꯅꯪ ꯌꯦꯡꯅꯤꯡꯗ꯭ꯔꯒ ꯑꯥꯎꯠ ꯇꯧꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯁ ꯀꯨꯕꯦꯔ ꯂꯥꯛꯄꯅ ꯊꯤꯅ ꯉꯥꯡꯀꯣ ꯃꯗꯨꯒꯤ ꯃꯤꯗꯨ ꯍꯥꯏꯔꯤ ꯃꯩꯇꯩ ꯄꯥꯉꯟꯗꯨ ꯑꯗꯨꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯩꯗꯧꯒꯅꯨꯀꯣ ꯁꯤꯗ ꯑꯗꯣ ꯄꯦꯠ ꯄꯦꯠ ꯇꯧꯕ ꯌꯥꯕ ꯃꯤꯁꯨ ꯅꯠꯇꯦ ꯅꯈꯣꯏꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧꯕ ꯌꯥꯕ ꯃꯤꯁꯨ ꯅꯠꯇꯦ ꯅꯥꯔꯤꯜ ꯂꯩꯔꯒ ꯑꯩꯒꯤ ꯃꯦꯁꯦꯟꯖꯔꯗ ꯆꯪꯉꯧꯒ ꯑꯩꯒ ꯗꯦꯕꯦꯠ ꯇꯧꯁꯤ ꯅꯍꯥꯟꯁꯨ ꯑꯃ ꯍꯦꯛꯇ ꯁꯥꯖꯜꯂꯒ ꯑꯩꯉꯣꯟꯗ ꯄꯥꯉꯟ ꯁꯥꯔ ꯇꯧꯔꯛꯏꯀꯣ ꯂꯥꯁꯇꯗꯤ ꯃꯁꯥꯗꯣ ꯈꯞꯆꯤꯡ ꯆꯤꯡꯉꯤ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯄꯥꯉꯜ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤꯁ ꯑꯣꯏꯒꯦꯔꯥ ꯑꯩꯉꯣꯟꯗꯗꯤ ꯂꯥꯜꯂꯛꯀꯅꯨ ꯂꯥꯜꯂꯗꯤ ꯑꯩꯗꯤꯅꯦ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯏ ꯅꯍꯥꯟꯁꯨ ꯑꯃ ꯈꯞꯆꯤꯡ ꯆꯤꯡꯈ꯭ꯔꯕꯅꯤꯀꯣ ꯑꯩꯉꯣꯟꯗ ꯊꯥ ꯑꯝꯗ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯕ ꯃꯦꯁꯦꯖꯇꯨ ꯀꯛꯈꯤꯕꯅꯦ ꯑꯗꯨꯒ ꯅꯁꯥꯒꯤ ꯄꯥꯉꯜ ꯑꯣꯏꯁꯅꯨ ꯄꯥꯉꯜ ꯗꯥꯏꯔꯦꯛ ꯁꯥꯔꯒ ꯇꯧꯔꯛꯑꯣ ꯑꯩꯉꯣꯟꯗ ꯅꯥꯔꯤꯜ ꯂꯩꯔꯒ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯁꯤꯖꯤꯟꯅꯔꯛꯀꯅꯨ ꯑꯩꯒꯤꯗ ꯚꯤꯗꯤꯑꯣ ꯂꯩꯕꯅꯤ ꯅꯁꯥꯁꯤꯡꯗꯨ ꯅꯃꯤꯡ ꯐꯥꯎꯕ ꯀꯝꯃꯨꯅꯤꯇꯤꯁ ꯍꯥꯏꯕ ꯉꯝꯗꯦ ꯈꯞꯆꯤꯡꯗꯤ ꯆꯤꯡꯉꯤ ꯈꯪꯉꯤ ꯑꯩꯅ ꯑꯗꯨꯁꯨ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯐꯖꯅ ꯀꯃꯦꯟ ꯇꯧꯁꯤ ꯅꯆꯦ ꯅꯆꯟ ꯃꯌꯥꯝ ꯌꯥꯎꯔꯤ ꯔꯦꯁꯄꯦꯛ ꯇꯧ ꯅꯨꯄꯤꯕꯨ ꯔꯦꯁꯄꯦꯛ ꯇꯧ ꯁꯃꯥꯖꯕꯨ ꯔꯦꯁꯄꯦꯛ ꯇꯧ ꯑꯩꯗꯤ ꯑꯃꯠꯇ ꯌꯥꯝꯕ ꯈꯔ ꯎꯗ꯭ꯔꯦ ꯇꯧ ꯈꯔ ꯉꯥꯡꯉꯣ ꯈꯔ ꯉꯥꯡꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯩꯗꯤ ꯑꯝꯐꯥꯎ ꯎꯗ꯭ꯔꯦ
Nuhaitabay oiramgani. 음. comment comment da beta pa biyo na khoi na ke do sing do ko mayam da ke do phajaba sing do bro ngasi live loi pri yaw gani merina lai ra di loin lai gani haiba yawri amma ma yawri si si loi pa biyo ko mayam da Isan nang wakala na lawa na ko meeting at ngakani chandala na or wahay. Hi bro. Oskan bro, hello. Rashid bhai, welcome bro. Marin layer till law hayo. Mat kariyo. Bro ngasi ideal life sale pero fall lagani meri lady po. sikandar badasa maitai pangal do khara angel le oja ma angel ji ai khak na ngang ba yaroi ma gyan tan ba si kari ta ma si fazana ikoi ki convince to ma thau ta gani mangoda ke da si fazana wari sabi ba ta gani Masih makok satu male. May tayo pang makok yaw daw mi male. Mina wa hayra so tapan tabagi mo taw. ꯑꯩꯈꯣꯏꯁꯨ ꯃꯤꯒꯤ ꯊꯕꯛꯅꯤ ꯁꯨꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯇꯣꯂꯣꯞ ꯆꯥꯔꯒꯅꯦꯕ ꯊꯕꯛ ꯁꯨꯔꯤꯁꯦ ꯁꯨ ꯑꯗꯨꯅꯦꯕ ꯇꯧꯕ ꯆꯠꯂꯤꯗꯣ ꯑꯥꯗ ꯑꯩꯃꯛꯁꯨ ꯃꯄꯨ ꯑꯃꯒꯤ ꯑꯩꯁꯨ ꯃꯤꯅꯥꯏ ꯑꯃꯅꯦꯕꯀꯣ ꯑꯩꯁꯨ ꯃꯤꯅꯥꯏ ꯈꯜꯂꯒ ꯑꯗꯨꯒ ꯑꯩꯁꯨ ꯁꯦꯂꯔꯤꯒꯤ ꯄꯩꯁꯥꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑ ꯊꯕꯛ ꯃꯥꯁꯨ ꯑꯗꯨꯅꯤ ꯁꯦꯝ ꯇꯨ ꯁꯦꯝ ꯑꯗꯨꯒ ꯃꯥ ꯍꯣꯏꯅ ꯁꯥꯖꯔꯤꯁꯤꯅ ꯀꯔꯤꯅꯣ ꯑꯩꯁꯦ ꯅ꯭ꯌꯨꯁ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯄꯨꯗꯨꯅ ꯉꯥꯏꯔ ꯃꯣꯏꯅ ꯇꯧꯔꯤꯕ ꯅ꯭ꯌꯨꯁ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯄꯨꯒꯤ ꯇꯥꯏꯞꯇ बेटका जिम्पुना जिम्पाउना हाइरी मिथिबों नाक्तने मसीदा बेट कमेंट तौरिबा सिंग सुमि सुमि जिम्पाउ लाइफ स्पेंड तौबई टाइप मोइना मसाना मसाबु खंख्रेबा ꯌꯨꯝꯒꯤ ꯀꯔꯤ ꯍꯥꯂꯠ ꯑꯣꯏꯔꯤ ꯃꯥꯒꯤ ꯃꯌꯨꯝ ꯁꯨꯃꯥꯡꯗꯣ ꯀꯔꯤ ꯑꯣꯏꯃꯣ ꯑꯗꯨ ꯈꯪ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗ ꯃꯥ ꯈꯪꯗꯦ ꯑꯗꯨꯒꯩꯗꯤ ꯃꯤꯒꯤ ꯐꯦꯃꯤꯂꯤꯗ ꯃꯥꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯖꯜꯂ ꯀꯨꯛ ꯊꯤꯜꯂꯒ ꯍꯧꯕ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯥꯏꯔꯒ ꯀꯥꯟꯅꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯕꯁ ꯗꯨꯋꯥ ꯇꯧꯔꯤꯅꯤ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯗꯤ ꯅꯣꯡꯃ ꯑꯩꯒꯤ ꯃꯤꯠꯀꯤ ꯃꯥꯡꯍꯟꯕ ꯑꯣꯏꯌꯣꯅ कनारोम चक्रबा माले Mama sakra. लीना लेरिब्रा Laya. मनी थोय कना हम सकरिजा Thoi sakra. Mani thoy male. Oi mani thoi sakra. Phone amade. बेबी सानी चंगौ दा ता Haugi anauba ama gyo ama lakse Maria kamisi uraga. Hai taurise. Ha. Maria kamai haise. Ozagi la yengbada yamna madu hansu mara yamna keno yaina ozangwanda ozagi wahai tabada yamna
ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯑꯆꯨꯝꯕ ꯉꯥꯡꯕꯒꯤ ꯌꯥꯝꯅ ꯃꯥꯅ ꯑꯣꯖꯥꯒꯤ ꯋꯥꯍꯩ ꯇꯥꯅꯤꯡꯉꯦ ꯃꯥꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯅ ꯌꯥꯎꯔꯛꯑꯦ ꯅꯍꯥꯟꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯦꯕ ꯍꯜꯂꯣ ꯃꯔꯤꯌꯥ ꯅꯦꯠ ꯈꯔ ꯆꯞꯄ ꯃꯥꯜꯂꯦ ꯃꯌꯥꯝ ꯀꯩꯅꯣ ꯑꯣꯏꯕ꯭ꯔꯣ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩ ꯆꯞꯄ ꯃꯥꯜꯂꯦ ꯈꯔ ꯑꯕꯥꯁ ꯈꯥꯟ ꯑꯅ ꯑꯃ ꯔꯤꯀ꯭ꯋꯦꯁ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯏ ꯆꯞꯄꯦ ꯑꯕꯥꯁ ꯈꯥꯟ ꯅꯪꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯣ ꯕ꯭ꯔꯣ ꯑꯩꯁꯦ ꯃꯌꯥꯡꯐꯥꯟ ꯁꯦꯡꯃꯥꯏꯖꯤꯡꯗꯒꯤꯅꯦ ꯃꯔꯤꯌꯥꯟ ꯌꯥꯎꯕ꯭ꯔꯣ ꯑꯣꯀꯦ ꯁꯦꯡꯃꯥꯏꯖꯤꯡ ꯀꯗꯥꯏꯋꯥꯏꯗꯒꯤ ꯇꯥꯕ꯭ꯔꯣ ꯁꯦꯡꯃꯥꯏꯖꯤꯡ ꯉꯈꯥꯄꯥꯠꯇꯒꯤꯅꯦ ꯑꯣ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯈꯪꯉꯤꯗ ꯕ꯭ꯔꯣꯒꯤ ꯂꯥꯏꯐꯇꯨꯗꯒꯤ ꯀꯩ ꯃꯌꯥꯝ ꯎꯏꯗ ꯌꯦꯡꯉꯤꯗ ꯑꯣꯀꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯣ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯐꯝ ꯈꯔ ꯊꯤꯅ ꯇꯝꯕꯁꯦ ꯅꯨꯡꯉꯥꯏꯔꯦꯗ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯑꯆꯨꯝꯕꯗ ꯉꯥꯡꯕꯅꯤꯅ ꯂꯣꯏꯅ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕꯅꯤꯅ ꯆꯥꯛ ꯆꯥꯔꯕ ꯕ꯭ꯔꯣ ꯑꯩ ꯆꯥꯔꯦ ꯑꯩꯁꯤ ꯗꯤꯁꯀꯁꯟ ꯑꯃ ꯂꯩꯌꯦ ꯅꯪ ꯉꯔꯥꯡ ꯄꯥꯎ ꯇꯥꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯄꯨꯟꯕꯒꯤ ꯌꯨꯠꯁꯤꯡ ꯑꯃ ꯁꯦꯝꯒꯅꯦꯅ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ ꯑꯥꯎ ꯇꯥꯏ ꯇꯥꯏ ꯑꯗꯨꯗꯨꯒꯤ ꯑꯩ ꯗꯤꯁꯀꯁꯟ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟꯗ ꯂꯩꯔꯤ ꯑꯗꯣ ꯀꯩꯅꯣ ꯐꯔꯦ ꯕ꯭ꯔꯣ ꯃꯌꯥꯝ ꯍꯣꯏ ꯑꯗꯨꯝ ꯅꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯧ ꯀꯅꯥꯅꯣꯝꯁꯨ ꯂꯥꯏꯐ ꯆꯠꯈ꯭ꯔꯦ ꯔꯐꯤꯁ ꯇꯤꯜꯗ ꯆꯠꯂꯤꯁꯤ ꯃꯤꯔꯔꯗ ꯆꯠꯂꯤꯁꯤ ꯈꯪꯗ꯭ꯔꯦ ꯔꯥꯄꯤꯖꯤꯇꯤꯟꯗꯤ ꯂꯩꯔꯤ ꯑꯩ ꯎꯕ꯭ꯔꯣ ꯃꯩꯇꯩ ꯄꯥꯉꯟꯁꯤꯅ ꯑꯇꯣꯞꯄ ꯑꯩꯗꯤ ꯑꯝꯇ ꯎꯗ꯭ꯔꯦ ꯑꯩꯁꯨ ꯑꯝꯇ ꯎꯔꯣꯏ ꯎꯔꯣꯏ ꯎꯈꯤꯗ꯭ꯔꯦ ꯃꯌꯥꯝꯅ ꯎꯒꯅꯤ ꯑꯗꯨꯝ ꯅꯈꯣꯏ ꯑꯗꯨꯝ ꯁꯥꯟꯅꯧ ꯃꯌꯥꯝꯅ ꯎꯒꯅꯤ ꯁꯥꯟꯅꯧ ꯅꯣꯏ ꯑꯗꯨꯝ ꯑꯩ ꯉꯥꯛꯇꯪ ꯂꯣꯏꯁꯤꯟꯈꯤꯒꯦ ꯁꯤꯗ ꯋꯥꯐꯝ ꯈꯔ ꯊꯝꯃꯒ ꯔꯤꯌꯥꯁ ꯈꯥꯟ ꯅꯪꯒꯤꯗꯣ ꯑꯦꯛꯁꯦꯞ ꯇꯧꯈ꯭ꯔꯕꯅꯤ ꯔꯤꯌꯥꯁ ꯈꯥꯟ ꯅꯪꯒꯤꯗꯣ ꯑꯩ ꯂꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄꯣꯏ ꯂꯧꯈꯠꯀꯦꯀꯣ ꯀꯥꯔꯟꯗꯤ ꯉꯥꯡꯒꯅꯣ ꯍꯜꯂꯣ ꯒ꯭ꯂꯣꯔꯤꯌꯥꯜꯇꯤꯟ ꯍꯜꯂꯣ ꯊꯦꯡꯛ ꯌꯨ ꯑꯪꯀꯜ ꯗ꯭राꯏꯚꯔ ꯌꯥꯎꯔꯔꯣꯏ ꯑꯣꯖꯥ ꯑꯪꯀꯜ ꯗ꯭राꯏꯚꯔꯒꯤ ꯋꯥꯠꯂꯤꯗ ꯍꯣꯔꯦꯟ ꯋꯥꯏꯅꯦ ꯑꯪꯀꯟ ꯗ꯭राꯏꯚꯔꯒꯤꯗꯤ ꯄꯨꯡ 10 ꯑꯗꯨꯃꯥꯏꯅ ꯇꯥꯔꯀꯥꯟꯗ ꯂꯥꯏꯚ ꯊꯥꯔꯛꯀꯅꯤ 10:30ꯗ ꯅꯦꯠ ꯌꯥꯗꯦ ꯌꯥꯗ꯭ꯔꯦ ꯎꯝ ꯇꯥꯖꯨꯔꯄꯣꯛ ꯗꯥꯖꯨꯔ ꯄꯣꯞ ꯅꯪꯒꯤꯗꯤ ꯂꯧꯈꯠꯄ ꯌꯥꯗꯦ ꯏꯅꯥꯎꯁꯥ ꯋꯥꯔꯧ ꯌꯥꯗ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯍꯣꯔꯦꯟ ꯄꯨꯡ 10:30ꯒꯤꯗ ꯆꯪꯉꯛꯑꯣꯀꯣ ꯑꯩꯒꯤ ꯋꯥꯐꯝ ꯊꯝꯗꯕ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯉꯥꯏꯅꯔꯦꯀꯣ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯨꯡ 10:30ꯒꯤꯗ ꯊꯦꯡꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯃꯗꯤ ꯔꯐꯤꯖꯨꯗꯤꯟ ꯏꯅꯥꯎ ꯑꯗꯒꯤ ꯍꯦꯛ ꯌꯥꯎꯕꯤꯔꯛꯏꯕ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯑꯣ ꯋꯥꯂꯩꯀꯨꯝ ꯁꯂꯥꯝ